Ngasi October gi tang 13 2024 ningthokaba numit ki nungthil gi pung ama tasilakadore aise asengbadi ngasi ayuk anganbada bon tarapur nahan makai aina lejaba ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯊꯥꯗꯣꯛꯆꯔꯒ ꯖꯤꯔꯤꯕꯥꯝ ꯆꯠꯆꯔꯒ ꯏꯝꯐꯥꯜ ꯌꯧꯔꯛꯅꯕ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨ ꯆꯠꯂꯝꯗꯥꯏꯁꯤꯗ ꯄꯣꯠꯁꯤ ꯌꯣꯝꯃꯒ ꯄꯨꯊꯣꯛꯆꯔꯛꯑꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯨꯔ ꯍꯥꯏꯗꯅ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯖꯒꯥꯁꯤ ꯆꯤꯟꯖꯨꯔ ꯍꯥꯏꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯍꯥꯏꯅ ꯊꯥꯎꯒꯤ ꯍꯣꯔꯦꯟ ꯎꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯎꯠꯆꯈꯤꯕ ꯃꯌꯥꯝꯗ ꯁꯛꯇꯥꯛꯆꯈꯤꯕ ꯑꯩꯈꯣꯏꯒꯤ ꯗꯕꯝꯄꯨꯔ ꯆꯤꯡ ꯂꯩꯀꯥꯏ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯒꯥꯟ ꯂꯝꯕꯤꯗ ꯌꯥꯝ ꯐꯖꯩ ꯕꯒꯥꯟ ꯂꯝꯕꯤꯗ ꯌꯥꯝ ꯁꯥꯡꯅ ꯕꯒꯥꯟ ꯂꯝꯕꯤꯗꯨ ꯑꯣꯖꯥ ꯀꯤꯂꯣꯃꯤꯇꯔ 3 ꯕꯒꯥꯟ ꯂꯝꯕꯤꯗ ꯕꯒꯥꯟꯒꯤ ꯃꯌꯥꯏ ꯁꯝꯅ ꯆꯪꯁꯤꯜꯂꯛꯑꯒ ꯑꯃꯨꯛꯁꯨ ꯈꯔ ꯂꯝꯕꯤꯁꯤ ꯍꯥꯟꯅꯗ ꯐꯔꯝꯃꯒ ꯑꯃꯨꯛꯁꯨ ꯁꯦꯝꯒꯠꯂꯛꯄ ꯂꯝꯕꯤꯅꯤ ꯂꯝꯕꯤ ꯐꯠꯇꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯊꯣꯡ ꯅꯨꯡ ꯁꯥꯕꯒꯤ ꯑꯅꯧꯕ ꯁꯥꯕꯒꯤ ꯂꯩꯍꯧꯋꯤ ꯑꯗꯣ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯏꯅꯥꯎ ꯈꯔꯖꯥꯛꯄꯝ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯗꯕꯝꯄꯨꯔꯒꯤ ꯃꯥꯅ ꯑꯌꯨꯛꯇ ꯇꯦꯂꯤꯐꯣꯟ ꯇꯧꯕꯤꯔꯛꯇꯅ ꯑꯣꯖꯥ ꯁꯤꯗꯩꯁꯤꯗ ꯑꯣꯖꯥ ꯒꯨꯅꯊꯣꯟ ꯍꯥꯏꯕꯅꯤꯀꯣ ꯀꯨꯃꯥꯔꯙꯣꯟ ꯑꯣꯖꯥ ꯀꯨꯃꯥꯔꯙꯣꯟ ꯈꯥꯏꯗꯦꯝ ꯀꯨꯃꯥꯔꯙꯣꯟꯁꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤꯔꯤ ꯃꯥꯅ ꯃꯈꯣꯏꯅ ꯆꯪꯕꯤꯔꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯒꯤꯁꯦ ꯇꯁꯦꯡꯅꯗꯤ ꯑꯩ ꯌꯨꯇꯨꯞ ꯍꯥꯏꯅ ꯇꯧꯖꯔꯤꯁꯦ ꯌꯨꯇꯨꯕꯔꯅꯤ ꯀꯥꯏꯅ ꯈꯟꯕꯤꯕꯁꯨ ꯊꯣꯏꯗꯣꯛꯅ ꯆꯨꯝꯃꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯃꯩꯇꯩ ꯈꯨꯟꯒ ꯇꯧꯖꯕꯁꯦ ꯑꯩꯅ ꯁꯅꯊꯣꯡ ꯍꯥꯏꯅ ꯇꯧꯖꯔꯤꯉꯩ ꯃꯇꯝꯗꯨꯗꯁꯨ ꯀꯁꯥꯔꯒꯤ ꯆꯥꯊ꯭ꯂꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯐꯔꯥꯅꯆꯤꯡꯕ ꯑꯇꯩ ꯑꯇꯩ ꯑꯗꯒꯤ ꯃꯌꯥꯝꯅ ꯏꯕꯤꯔꯛꯄꯁꯨ ꯑꯩꯒꯤ ꯁꯅꯊꯣꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯗꯅ ꯂꯥꯛꯆꯈꯤꯕꯅꯤ ꯈꯨꯡꯒꯪ 111 12 ꯑꯩꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩ ꯍꯥꯞꯆꯗꯅ ꯂꯥꯛꯆꯕꯅꯤ ꯁꯅꯊꯣꯡꯒꯤ ꯆꯦꯐꯣꯡ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯍꯥꯛꯅ ꯈꯪꯖꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤꯕꯨ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔꯒꯤꯕꯨ ꯃꯅꯨꯡꯒꯤꯕꯨ ꯑꯣꯏꯔꯁꯨ ꯈꯨꯡꯒꯪꯁꯤꯡ ꯆꯠꯆꯗꯅ ꯑꯩ ꯈꯕꯔꯗ ꯀꯔꯤꯗ ꯑꯗꯨꯝ ꯑꯩꯅ ꯏꯖꯔꯝꯕ ꯁꯅꯥ ꯂꯩꯄꯥꯛ ꯄꯥꯎꯆꯦꯒꯤ ꯃꯟꯗꯦꯒꯤ ꯀꯂꯝꯗ ꯂꯦꯞꯇꯅ ꯑꯗꯨꯝ ꯏꯖꯔꯛꯄꯅꯤ ꯑꯗꯣ ꯑꯩꯍꯥꯛꯅ ꯍꯟꯗꯛ ꯃꯔꯛ ꯃꯄꯥꯟꯒꯤ ꯂꯝꯗ ꯀꯁꯥꯔꯗꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚꯦꯂꯤꯒꯤꯕꯨ ꯑꯣꯏꯔꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯖꯕꯁꯤꯗꯩꯁꯤꯗ ꯌꯨꯇꯨꯞꯁꯤꯗ ꯊꯥꯒꯠꯆꯕꯁꯤꯗꯩꯁꯤꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯀꯌా ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯑꯩ ꯌꯥꯔꯤꯃꯈꯩꯗꯤ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯕ ꯃꯇꯝꯗ ꯑꯩ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯁꯤ ꯑꯩ ꯁꯛꯇꯥꯛꯆꯒꯦ ꯍꯥꯏꯗꯅ ꯑꯩ ꯈꯟꯖꯗꯅ ꯊꯑꯣꯏꯅ ꯆꯠꯆꯕꯅꯤ ꯑꯗ ꯉꯁꯤ ꯑꯁꯤ ꯆꯤꯟꯖꯨꯔꯗ ꯑꯩ ꯂꯦꯞꯆꯔꯤꯕꯅꯤ ꯆꯤꯟꯖꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯣꯡꯁꯤꯡꯗ ꯃꯊꯛꯇ ꯑꯣꯖꯥ ꯃꯊꯛꯀꯤ ꯌꯨꯝꯒꯁꯤ ꯃꯩꯇꯩꯒꯤꯔ ꯑꯩ ꯑꯣꯖꯥ ꯀꯨꯃꯥꯔꯙꯣꯟ ꯈꯥꯏꯗꯦꯝꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯃꯥꯅ ꯊꯣꯡꯒꯥꯜꯗ ꯑꯩꯈꯣꯏ ꯍꯪꯗꯅ ꯆꯪꯖꯔꯛꯄꯅꯤ ꯂꯝꯕꯤꯁꯤ ꯌꯥꯝ ꯆꯪꯉꯦ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯁꯨ ꯑꯃꯅꯤ ꯆꯤꯟꯖꯨꯔꯤꯁꯤꯁꯨ ꯑꯃꯅꯤ ꯑꯣꯖꯥꯀꯣ ꯑꯗꯨꯕꯨ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯑꯣꯏꯇꯥꯔꯒꯁꯨ ꯕꯒꯥꯟ ꯂꯩꯔꯒ ꯀꯩꯊꯦꯜ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯕꯒꯥꯟꯒꯤ ꯃꯤꯁꯤꯡꯒꯤ ꯑꯗꯒꯤ ꯕꯪꯒꯥꯂꯤꯁꯤꯡꯒꯤ ꯀꯔꯤꯁꯤꯡꯒꯤ ꯂꯥꯏꯁꯪꯅꯆꯤꯡꯕ ꯌꯥꯝ ꯐꯖꯅ ꯂꯩꯕ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯇꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇꯦ ꯃꯤꯒ ꯏꯁꯝ ꯁꯝꯅꯗꯕꯗꯤ ꯅꯠꯇꯦ ꯑꯩ ꯃꯁꯤ ꯈꯨꯡꯒꯪꯁꯤ ꯁꯛꯇꯥꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯉꯁꯤ ꯅꯨꯃꯤꯠ ꯂꯧꯖꯒꯦ ꯑꯣꯖꯥ ꯈꯥꯏꯗꯦꯝ ꯀꯨꯃꯥꯔꯙꯣꯟꯅ ꯑꯩ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯀꯣꯟꯅ ꯈꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯃꯥꯅ ꯊꯣꯡꯒꯥꯟꯗ ꯉꯥꯏꯗꯅ ꯂꯩꯕꯤꯔꯝꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯝꯕꯤꯁꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯗ ꯁꯣꯝꯁꯤꯗꯤ ꯅꯣꯡꯆꯨꯞ ꯇꯥꯗꯣꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯑꯋꯥꯡ ꯄꯥꯡꯅ ꯆꯪꯈ꯭ꯔꯤꯕꯁꯤ ꯃꯁꯤꯅ ꯑꯁꯦꯡꯕ ꯆꯤꯟꯖꯨꯔ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤ ꯄꯤꯛꯑꯕ ꯆꯤꯟꯖꯨꯔ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯍꯥꯏꯅ ꯁꯥꯏꯟꯕꯣꯔꯗꯇ ꯊꯥꯍꯧꯋꯤ ꯑꯗꯣ ꯆꯤꯡꯗꯣꯡ ꯃꯆꯥꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯁꯤ ꯕꯤꯅꯥꯀꯥꯟꯗꯤ ꯑꯩꯈꯣꯏꯒꯤ ꯕꯒꯥꯟꯗ ꯊꯣꯛꯑꯒ ꯇꯥꯈ꯭ꯔꯒ ꯕꯤꯅꯥꯀꯥꯟꯗꯤ ꯘꯥꯠ ꯄꯨꯔꯦꯜꯇꯣꯔ ꯆꯠꯀꯗꯕꯅꯤ ꯑꯁꯦꯡꯕꯗꯤ ꯑꯁꯣꯝꯗꯒꯤ ꯂꯥꯛꯇꯥꯔꯒꯗꯤ ꯑꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯟ ꯇꯔꯥꯄꯨꯔ ꯔꯣꯝꯗꯒꯤ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯆꯪꯉꯛꯑꯦꯅꯦ ꯑꯩꯈꯣꯏꯅ ꯈꯥꯔꯣꯝꯗꯒꯤ ꯁꯣꯝꯅ ꯑꯋꯥꯡ ꯈꯥꯔꯣꯝꯗꯒꯤ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯛꯑꯒ ꯌꯥꯝ ꯐꯖꯕꯅꯤ ꯀꯤꯂꯣꯃꯤꯇꯔ 3 ꯑꯩꯈꯣꯏꯒꯤ ꯆꯥ ꯕꯒꯥꯟꯒꯤ ꯃꯔꯛꯇ ꯇꯧꯔꯒ ꯂꯥꯛꯆꯩ ꯑꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯃ ꯂꯩꯍꯧꯋꯤ ꯃꯩꯇꯩꯅ ꯐꯝꯕ ꯑꯩ ꯑꯣꯖꯥ ꯀꯨꯃꯥꯔꯙꯣꯟꯒꯤ ꯃꯌꯨꯝꯗ ꯆꯪꯖꯔꯒ
ꯑꯩꯈꯣꯏ ꯀꯨꯃꯥꯔꯗꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯃꯒ ꯉꯁꯤꯁꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯖꯤꯔꯤ ꯌꯧꯅꯅꯕ ꯑꯩ ꯆꯠꯆꯒꯦꯅ ꯊꯧꯔꯥꯡꯖꯔꯤ ꯑꯩꯒ ꯐꯝꯃꯤꯟꯅꯖꯔꯤꯕꯁꯤ ꯑꯣꯖꯥ ꯀꯨꯃꯥꯔꯗꯣꯟ ꯈꯥꯏꯗꯦꯝ ꯀꯨꯃꯥꯔꯗꯣꯟ ꯁꯤꯡꯍꯥ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯨꯔ ꯍꯥꯏꯔꯤꯕ ꯆꯤꯟꯖꯨꯔ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯃꯩꯇꯩ ꯈꯨꯡꯒꯪ ꯆꯤꯟꯖꯨꯔ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝ ꯆꯪꯁꯤꯜꯂꯛꯑꯦ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯅ ꯑꯣꯖꯥꯗꯒꯤ ꯈꯪꯖꯔꯤ ꯑꯣꯖꯥ ꯆꯤꯟꯖꯨꯔꯁꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯀꯨꯃꯥꯔꯗꯣꯟꯁꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯒꯦ ꯑꯣꯖꯥ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯖꯔꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯖꯔꯤ ꯁ꯭ꯀꯨꯜꯒꯤ ꯀꯔꯤ ꯁꯕꯖꯦꯛꯀꯤꯅꯣ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯦꯗ ꯑꯣꯐ ꯗ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯦꯗ ꯃꯥꯁꯇꯔ ꯑꯃ ꯑꯣꯏꯅ ꯄꯤꯖꯕꯅꯤ ꯀꯗꯥꯏꯗ ꯑꯣꯁꯤꯅꯤ ꯀꯨꯃꯥꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯕꯤꯅꯥꯀꯥꯟꯗꯤ ꯗꯦꯕꯂꯞꯃꯦꯟ ꯕ꯭ꯂꯣꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯒꯤ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯑꯣ ꯕꯦꯡꯒꯣꯂꯤ ꯃꯤꯗꯤꯌꯝꯒꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯒꯤ ꯆꯤꯟꯖꯨꯔꯁꯦ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄꯗꯩ ꯗꯕꯝꯄꯨꯔꯗꯩ ꯆꯪꯉꯛꯄꯁꯤꯗꯤ ꯕꯥꯒꯥꯟꯒꯤ ꯂꯝꯕꯤꯗꯨ ꯑꯣꯟꯊꯣꯛꯅꯗꯤ ꯐꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯤꯂꯣꯃꯤꯇꯔꯁꯤ ꯑꯅꯤ ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯆꯤꯡꯗꯣꯡ ꯗꯕꯝꯄꯨꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2.5ꯃꯨꯛ ꯑꯅꯤ ꯃꯈꯥꯏꯃꯨꯛ ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯒꯤ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯧꯅ ꯁꯦꯝꯒꯠꯄꯒꯤ ꯃꯑꯣꯡꯗ ꯂꯩ ꯑꯗꯣ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯐꯔꯝꯕꯗꯤ ꯃꯥꯜꯂꯦ ꯃꯃꯥꯡꯗ ꯑꯣꯖꯥ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒ꯭ꯔꯥꯝ ꯁꯣꯔꯣꯛ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯀꯣꯏꯂꯥꯁ ꯊꯥꯗꯅ ꯂꯝꯕꯤꯁꯤ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯀꯩꯅꯣꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯂꯝꯕꯤꯁꯤ ꯄꯥꯛꯊꯣꯛꯄꯒꯤ ꯗꯦꯠ ꯂꯥꯏꯟ ꯑꯣꯏꯕꯒꯤ ꯕꯤꯅꯥꯀꯥꯟꯗꯤ ꯕꯥꯒꯥꯟ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯖꯨꯔ ꯐꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯅꯣꯒꯣꯔ ꯇꯥꯈꯤꯕ ꯑꯃꯁꯨꯡ ꯑꯗꯨꯗꯒꯤ ꯑꯝꯔꯥꯘꯥꯠ ꯌꯧꯈꯤꯕ ꯑꯗꯩ ꯁꯣꯝꯗꯅ ꯕꯤꯅꯥꯀꯥꯟꯗꯤ ꯘꯥꯠ ꯕꯥꯒꯥꯟꯗꯒꯤꯅ ꯕꯤꯅꯥꯀꯥꯟꯗꯤ ꯘꯥꯠ ꯇꯥꯔꯒ ꯂꯛꯈꯤꯄꯨꯔ ꯄꯨꯂꯦꯔꯇꯣꯟ ꯖꯤꯔꯤꯕꯥꯝ ꯃꯅꯤꯄꯨꯔꯅꯆꯤꯡꯕ ꯆꯠꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤ ꯑꯗꯣ ꯂꯝꯕꯤꯗꯤ ꯑꯗꯨꯝ ꯊꯣꯡꯒ ꯑꯅꯧꯕ ꯁꯥꯗꯧꯒꯤ ꯍꯧꯖꯤꯛ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯅꯧꯕ ꯍꯧꯖꯤꯛ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯥꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯁꯦꯝꯗꯅ ꯂꯩꯔꯤ ꯂꯝꯕꯤꯁꯤ ꯍꯥꯟꯅ ꯑꯗꯨꯝ ꯐꯔꯝꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯏꯗꯅꯤꯡꯒꯤ ꯊꯕꯛꯅꯤ ꯆꯠꯂꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤ ꯅꯨꯡꯉꯥꯏꯐꯥꯠꯇꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯅꯨꯡ ꯊꯥꯅ ꯃꯦꯇꯤꯔꯤꯌꯦꯜ ꯊꯥꯗꯅ ꯀꯩꯅꯣ ꯁꯣꯜꯗꯤꯡꯗ ꯇꯧꯔꯤ ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯒꯤ ꯆꯤꯟꯖꯨꯔꯁꯤꯗꯤ ꯈꯔ ꯃꯅꯨꯡ ꯍꯨꯡꯖꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯗꯤ ꯂꯥꯏꯔꯤꯛ ꯀꯔꯝꯍꯥꯏꯅ ꯇꯝꯕꯤꯔꯛꯏ ꯁꯤꯗꯒꯤ ꯑꯣꯖꯥ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯥꯛꯅ ꯌꯨꯝꯅꯥꯛ 94-95ꯃꯨꯛ ꯂꯩꯔꯦ ꯍꯧꯖꯤꯛ ꯌꯨꯝꯊꯣꯡ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯈꯨꯟꯁꯦ ꯀꯔꯤ ꯌꯨꯝꯅꯥꯛ ꯂꯩꯒꯦ ꯌꯨꯝꯅꯥꯛꯁꯦ ꯃꯔꯨꯑꯣꯏꯅ ꯌꯥꯝꯕꯁꯦ ꯉꯥꯏꯊꯦꯝ ꯇꯥꯎꯔꯦꯝ ꯑꯗꯨꯗꯒꯤ ꯈꯥꯏꯗꯦꯝ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍ꯭ꯃꯣꯟꯒꯤ ꯁꯥꯒꯩꯗ ꯁꯃꯨꯔꯥꯛꯄꯝ ꯑꯗꯨꯗꯒꯤ ꯋꯥꯡꯈꯦꯝ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯅꯥꯛ ꯑꯃ ꯑꯅꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯥꯒꯩ ꯃꯨꯇꯨꯝꯁꯨ ꯂꯩꯔꯤ ꯃꯨꯇꯨꯝ ꯁꯥꯒꯩ ꯂꯩ ꯑꯗꯨꯗꯒꯤ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯁꯥꯒꯩꯗ 3-4 ꯂꯩ ꯑꯣꯖꯥ ꯁꯤꯗꯩꯁꯤꯒ ꯂꯥꯏꯁꯪ ꯃꯥꯟꯗꯣꯞ ꯂꯩ ꯑꯣꯖꯥ ꯍꯤꯗꯪꯃꯌꯨꯝ ꯁꯥꯒꯩ ꯂꯩ ꯍꯖꯥꯔꯤ ꯃꯌꯨꯝ ꯁꯥꯒꯩ ꯂꯩ ꯆꯧꯙꯔꯤ ꯃꯌꯨꯝ ꯁꯥꯒꯩ ꯂꯩ ꯁꯥꯃꯨꯔꯥꯏ ꯂꯥꯛꯄꯝ ꯅꯠꯇꯕꯗ ꯆꯤꯟꯖꯨꯔꯒꯤ ꯌꯨꯝꯄꯣꯛ ꯀꯌꯥ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ 95 ꯔꯣꯝ ꯂꯩ 95 ꯔꯣꯝꯁꯤꯗ ꯕꯥꯃꯣꯟꯒꯤ ꯏꯃꯨꯡ 3 ꯂꯩ ꯕꯥꯃꯣꯟ ꯏꯃꯨꯡꯁꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯝ ꯌꯨꯝ ꯑꯃꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯈꯤꯕꯒ ꯂꯧꯔꯒꯗꯤ ꯌꯨꯝꯅꯥꯛ 7-8ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯈꯔ ꯇꯥꯝꯅ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯇꯥꯡꯁꯤꯒ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ LP ꯁ꯭ꯀꯨꯜ ꯑꯃ ꯂꯩꯖꯩ ꯄ꯭ꯔꯥꯏꯃꯥꯔꯤ LP ꯁ꯭ꯀꯨꯜꯁꯦ ꯉꯁꯥꯏ ꯆꯪꯉꯛꯄꯗ ꯅꯠꯇꯦ ꯑꯣꯖꯥ ꯁꯤꯗ ꯑꯩꯒꯤ ꯌꯨꯝꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯦ ꯃꯦꯗꯤꯌꯝꯁꯦ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯑꯣꯏꯔꯝꯕꯅꯤ ꯍꯧꯕꯗ ꯏꯁꯥꯃꯛꯁꯨ ꯑꯁꯤ LP ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯛꯄ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯄꯤꯛꯄ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯇꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ MIL ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯅ ꯍꯧꯖꯤꯛ ꯃꯦꯗꯤꯌꯝꯁꯤ ꯃꯅꯤꯄꯨꯔꯤꯗꯒꯤ ꯕꯦꯡꯒꯣꯂꯤꯗ ꯑꯣꯟꯊꯣꯛꯂꯦ ꯑꯣꯖꯥ ꯑꯣꯟꯊꯣꯛꯑꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯃꯥꯡꯖꯔꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ME ꯁ꯭ꯀꯨꯜ ꯑꯃ ꯂꯩꯇꯦ ꯃꯅꯥꯛ ꯅꯛꯅ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯁꯨ ꯌꯥꯝꯅ ꯇꯥꯝꯃꯤ ꯃꯐꯝꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 4ꯒꯨꯝꯕ ꯆꯠꯂꯒ ꯕꯤꯅꯥꯀꯥꯟꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯑꯃ ꯂꯩ ꯃꯄꯨꯡ ꯑꯣꯏꯅ ꯈꯨꯡꯒꯪꯁꯤꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯦ ME ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯍꯩ ꯇꯝꯕꯒꯤ ꯃꯐꯝꯁꯦ ꯕꯤꯅꯥꯀꯥꯟꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯕꯦꯡꯒꯣꯂꯤ ꯃꯦꯗꯤꯌꯝꯅꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ MIL ꯁꯕꯖꯦꯛꯁꯤ ꯂꯩꯖꯔꯝꯃꯤ ꯑꯗꯨ ꯃꯅꯤꯄꯨꯔꯤ MIL ꯁꯕꯖꯦꯛꯁꯤꯁꯨ ꯍꯧꯖꯤꯛ ꯑꯣꯖꯥꯗꯨ ꯑꯇꯣꯞꯄꯗ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈꯤꯕꯗꯒꯤ MIL ꯁꯕꯖꯦꯛꯁꯦ ꯇꯝꯕ ꯐꯪꯗꯅ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ LP ꯁ꯭ꯀꯨꯜꯁꯤꯁꯨ ꯑꯗꯒꯤ LP ꯁ꯭ꯀꯨꯜꯁꯦ ꯂꯣꯏꯔꯒ MEꯗ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ MIL ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯆꯍꯤ 8-9ꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝ ꯑꯣꯏꯖꯔꯝꯕ LP ꯁ꯭ꯀꯨꯜꯁꯦ ꯕꯦꯡꯒꯣꯂꯤ ꯃꯦꯗꯤꯌꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯕꯦꯡꯒꯣꯂꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯦꯗꯤꯌꯝꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯝꯃꯛꯄ ꯁꯥꯇ꯭ꯔꯅꯤ
LP school loiraba matungdadi ME high school tambagi khudong chawda mafam sida leitabana masidagin oja chahi kunsa mukki mamangi warini do ai hakche aigi imagi mapam Salepur Newton Bazar Salepur asida akogi Salepur khunau laikai hari basida aigi imagi hek pungina ba mama chingauji chu leiri da mama gi dumda leiraga ai Salepur leihau devi Manipuri high school da ai hak high school hawal loiratna metric pass to jarapa satra moi nei aduga college जनता college di higher secondary se Janata college kabungon se tamjaraki ai 1991 da 1989 da Salepur leihau devi Manipuri high school dagi ai hak se metric pass to raki ado ai hak adu matu college adugi matunda ai hak Janata college kabungon sta ai higher secondary tamaki oja adugi matungdagi ai higher secondary lorba matungda Guru Churon college GC college silcha ai hak ado haise mafam duda leiraga ne batam aise ai high school higher secondary fawasidi Salepur da mamagi jumda leiraga tamaki aduga agai BA tamakpa silcha da tamakpa sina ai silcha da boarding bhara leiraga tawjara ado hojik su se ojagi ichanupa kariba Khaidem Suraj la sida la so pamro na hojik class 9 kaida Binakani Khata adu loiga swai khara changselo kano da tana adu loi high school loiga din nang kai tamdori haidi adu tambagi je mana mapan da tam ne high school le loradi college tamko taraju mana Nehru college da tamaju chidegi chatuk sin khudong cha alegi Janata college da tamaju yadi silchara tamme khudong cha tamme aduna di alei Bontalapur gi da tamme harasu tamme adu itadi lai su gi di khudong cha da hoi mafam je khudong cha bagi mafam leite ado akoina silchara bu tamachu koilapur da bu tamachu adi bhara leiraga tam taune adu gi khudong cha da du mon leire agi chathok chasin ji somda chakhraga Binakandi bagan taraga Binakandi tara ghat agi somda chakhraga na Kutudram tabagi chu bypass lambi ma leire adu mapung moina di Motinogor tagi bagi Bhuban chaki Motinogor tabagi lambi adu leire aduga masigi chathok chasin ji di hauji ki oina hanadi pharamdau mane nuaramdau mane hauji ki oina di lanai gari natraga di Tanai gari natraga chu oja akogi passenger pubagi or diesel auto se marang kaina jum cheli oja phangning mo matam da adum phangi haibe jai adu anyway oji yungkok nifu mangarom lai dei mi oja oigum lai su tawrokpa mi di kayam yamba adum thojok hendrok taraga su akogi matamdagi laik tamakpa metric pass to higher secondary pass to BA pass to dum lai oja yamna hendok ron tu dum natra to adum lai sarkar gi thabak inkhang to wasu adum lai jai ojam lai oja di akoi oja ani thabak tagi pothaba oja ani lairi akoi bu takwi rakko oja hoji hoji su taibang si de hingduna lairi gi mingwena panjarabada ngai themo oja ni jo singha ai bu takwi rakko oja ni aduga samui lai lakwam Vidyamani Sharma ai ga asima su hoji thabak tagi pothana oja ni se lairi adugi matungda oja gi lambi da hoji akoi ichina akoi ahum lai minari hoji ahum lairi maitai sarkar gi ngata age atai department da Indian National Army da thabak toramba ichinaw mari masu leiri aigi ibai cho uma leiri hoji thabak tagi pothare aduga aigi hek inaw ni pani aiga pongina ba inaw ni pani su Indian Army da thabak torami thabak torga hoji thabak tagi pothadna to department hoji tawbada di akogi Assam police ta ma leijari adudagi oja aiga thana ahum leijari adudagi NIT da tawba masu leiri adugi atai di ayamba government gi job se hoji khajang crisis phangdabana maram oraga private company singda marang kaina Bangalore da Mumbai da Chennai da Delhi da thuwasu yang marang kaina BA mega di MA tambasi dum pass to bodi leitri oja adum tambagadi dum yauri ado BA pass to bana mapung oina lai higher secondary pass to ba metric pass to bodi kuntra mari manga le rangwadra kaino di lawsing ujabana mapung oiba sinpham subana kunjasigi maru oiba sinpham ni ado loi loi lai thong khudingi adum lawcha se ayamba lainei dum lam pari liklabada mari mamanga mari adum lei dum thong khudingi ado yam labada su pari se khoi di sigadum kyar haire ja ko ado dum law hujek su law bigha nifu jangkhi
ꯂꯩꯕ ꯃꯩꯇꯩꯗꯨꯅ ꯑꯗꯨꯝ ꯀꯌꯥ ꯌꯥꯎꯔꯤ ꯀꯌꯥ ꯑꯃꯁꯤ ꯐꯧ ꯕꯣꯔꯥ ꯀꯌꯥꯃꯨꯛ ꯊꯣꯛꯏ ꯀꯌꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤꯁꯤꯅ ꯀꯔꯝ ꯇꯧꯕ ꯍꯥꯏꯗ ꯂꯝꯗꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯆꯤꯡꯗꯨꯔꯁꯦ ꯈꯤꯇꯪ ꯂꯩꯉꯣꯏ ꯂꯝꯅ ꯃꯄꯨꯡ ꯑꯣꯏꯔꯦꯅ ꯃꯗꯨꯅ ꯑꯩꯈꯣꯏ ꯐꯧꯊꯣꯛꯁꯦ ꯈꯤꯇꯪ ꯃꯔꯥꯡ ꯀꯥꯏꯕ ꯋꯥꯠꯂꯤ ꯑꯗꯨ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯒꯁꯨ ꯀꯌꯥ ꯑꯃꯅ ꯁ꯭ꯋꯥꯏꯗ ꯀꯌꯥꯔ ꯑꯃꯅ ꯑꯣꯖꯥ ꯑꯗꯨꯝ ꯀꯌꯥꯔ ꯑꯃꯗ ꯐꯧꯃꯣꯟ 35ꯒꯨꯝꯕ 13ꯒꯨꯝꯕ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯝꯃꯤꯕ ꯀꯩꯅꯣꯅꯤꯅꯦ ꯐꯪꯉꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯇꯩ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯤ ꯑꯩꯈꯣꯏ ꯐꯤꯁꯥ ꯂꯣꯟꯁꯥꯒ ꯇꯧꯕ꯭ꯔꯣ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯝ ꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯅꯦ ꯍꯥꯏꯕ ꯌꯥꯏ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯗꯁꯨ ꯑꯩ ꯃꯧꯁꯦ ꯑꯗꯨꯝ ꯐꯤꯁꯥ ꯂꯣꯟꯁꯥ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯣ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯒꯤ ꯐꯤ ꯁꯥꯕ ꯌꯣꯡꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯨꯔꯤ ꯀꯕꯣꯛꯀꯒꯨꯝꯕꯒꯗꯤ ꯃꯨꯔꯤ ꯀꯕꯣꯛꯁꯦ ꯃꯇꯝ ꯑꯃꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯧꯔꯝꯕ ꯌꯨꯝꯊꯣꯡ 4-5 ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯨꯔꯤ ꯀꯕꯣꯛꯁꯦ ꯀꯌꯥ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯒꯤ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯁꯤꯃ ꯂꯩꯔꯦ ꯂꯧꯆꯥ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝꯂꯩ ꯀꯩꯔꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯨ ꯃꯇꯝ ꯑꯃꯗꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 15-30 ꯃꯃꯥꯡꯗ ꯂꯝꯕꯤ ꯊꯣꯡ ꯐꯠꯇ꯭ꯔꯤꯉꯩꯗ ꯌꯨꯝꯂꯩ ꯀꯩꯔꯩꯁꯨ ꯈꯔ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒꯗꯤ ꯌꯥꯝ ꯍꯟꯊꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯆꯍꯤ 15-20ꯀꯤ ꯃꯅꯨꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯍꯥꯔꯣꯜ ꯈꯨꯡꯒꯪꯁꯤꯒꯤ ꯁꯔꯀꯥꯔꯤ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯕꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯂꯛꯄꯗꯒꯤ ꯌꯨꯝ ꯀꯩꯒꯤ ꯐꯤꯕꯝꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯤ ꯀꯔꯤ ꯂꯛꯈꯤꯄꯨꯔꯅꯤ ꯂꯛꯈꯤꯄꯨꯔꯅꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠꯇꯤ ꯕꯨꯋꯥꯂꯤ ꯆꯦꯡꯖꯨꯔ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠ ꯍꯥꯏꯅ ꯂꯩꯖꯩ ꯕꯥꯎꯂꯤ ꯆꯤꯡ ꯕꯨꯋꯥꯂꯤ ꯆꯦꯡꯖꯨꯔ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯦꯠ ꯍꯥꯏꯅ ꯑꯩꯈꯣꯏ ꯖꯤꯂꯥ ꯄꯔꯤꯁꯠꯇꯤ ꯖꯤꯂꯥ ꯄꯔꯤꯁꯠꯅ ꯗক্ষꯤण ꯂꯛꯈꯤꯄꯨꯔ ꯖꯤꯂꯥ ꯄꯔꯤꯁꯠ ꯁꯥꯎꯠ ꯂꯛꯈꯤꯄꯨꯔ ꯖꯤꯂꯥ ꯑꯗꯣ ꯄꯔꯤꯁꯠ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔꯒ ꯑꯣꯏꯕ ꯉꯝꯕ꯭ꯔꯣ ꯋꯥꯔꯗ ꯃꯦꯝꯕꯔꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯧ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯏꯈꯤ ꯃꯃꯥꯡꯒꯤ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯆꯠꯂꯤꯕ ꯇꯥꯝꯁꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯇꯥꯝꯗ ꯑꯣꯏꯈꯤ ꯑꯗ ꯃꯩꯇꯩꯅ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯣꯏꯈꯤꯕꯗꯤ ꯑꯩꯈꯣꯏ JPCꯗ ꯑꯃꯨꯛꯇꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯣꯏꯈꯤꯕ ꯀꯩꯅꯣ ꯃꯤꯁꯤꯡꯗꯤ ꯂꯤꯛꯏꯕ ꯃꯤꯁꯤꯡꯗꯣ ꯂꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯦꯖꯣꯔꯤꯇꯤꯁꯤꯗꯩꯗ ꯑꯩꯈꯣꯏ ꯕꯒꯥꯟꯒꯤ ꯖꯥꯇꯤꯁꯤꯅ ꯆꯥ ꯍꯦꯛꯄ ꯕꯒꯥꯟꯒꯤ ꯖꯥꯇꯤꯁꯤꯅ ꯍꯦꯜꯂꯤ ꯃꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯁꯦ ꯆꯥꯎꯔꯥꯛꯅ ꯚꯣꯇꯔ 1,200 ꯂꯩꯖꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯚꯣꯇꯔꯁꯦ ꯃꯩꯇꯩꯒꯤ ꯂꯩꯔꯕꯗ 300ꯒꯨꯝꯕ ꯁꯤꯒꯨꯝꯕ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗꯒꯤ ꯗꯕꯝꯄꯨꯔ ꯔꯣꯝꯗꯒꯤ ꯆꯪꯉꯛꯄꯗ ꯕꯒꯥꯟ ꯂꯥꯜꯂꯛꯑꯦ ꯕꯒꯥꯟ ꯂꯥꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯑꯅꯧꯕ ꯁꯥꯕꯒꯤ ꯑꯃ ꯂꯩꯍꯧꯔꯤꯗꯣ ꯑꯗꯒꯤ ꯈꯨꯟ ꯑꯃ ꯂꯩꯍꯧꯔꯤꯗꯨꯗꯤ ꯃꯌꯥꯡ ꯀꯩꯅꯣ ꯕꯒꯥꯟ ꯍꯤꯌꯥꯡ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯕꯒꯥꯟꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯑꯗꯒꯤ ꯁꯣꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯒꯁꯨ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯁꯨ ꯕꯒꯥꯟ ꯍꯤꯌꯥꯡ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯑꯗꯒꯤ ꯁꯣꯝꯒꯤ ꯑꯋꯥꯡ ꯍꯥꯏꯇꯥꯔꯦ ꯅꯣꯡꯄꯣꯛꯅꯤ ꯑꯣꯖꯥꯁꯦ ꯁꯤꯅ ꯅꯣꯡꯄꯣꯛꯂꯥ ꯅꯣꯡꯄꯣꯛ ꯂꯣꯝꯗꯁꯨ ꯈꯨꯜ ꯂꯩꯔꯤꯕ꯭ꯔꯥ ꯑꯁꯣꯝꯗꯁꯨ ꯑꯗꯨꯝ ꯕꯒꯥꯟꯒꯤ ꯂꯩꯔꯛ ꯑꯃ ꯂꯩꯔꯤ ꯑꯗꯨꯗꯤ ꯕꯒꯥꯟꯒꯤ ꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯤ ꯕꯒꯥꯟꯒꯤ ꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯂꯝꯗꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯦꯡꯖꯨꯔ ꯃꯅꯤꯄꯨꯔꯤ ꯕꯣꯁꯇꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯦ ꯆꯦꯡꯖꯨꯔ ꯍꯥꯏꯕꯁꯤ ꯆꯥ ꯕꯒꯥꯟ ꯑꯃꯒꯤ ꯀꯩꯅꯣꯅꯤ ꯕꯒꯥꯟ ꯑꯃꯅꯦꯕ ꯚꯨꯕꯣꯟ ꯚꯦꯂꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯕꯒꯥꯟ ꯃꯆꯥ ꯑꯃꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯆꯦꯡꯖꯨꯔ ꯆꯥ ꯕꯒꯥꯟ ꯃꯔꯨꯑꯣꯏꯅꯗꯤ ꯕꯒꯥꯟꯒꯤ ꯂꯝꯗꯝꯅꯤ ꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯖꯕꯗ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ 100ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯕꯒꯥꯟꯒ ꯗꯣꯈꯣꯜ ꯅꯨꯡꯈꯣꯜ ꯁꯣꯛꯅꯔꯒ ꯈꯨꯟꯗꯥ ꯂꯤꯡꯗꯥꯗꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕꯒꯥꯟꯒꯤ ꯂꯝ ꯑꯣꯏꯕꯅꯤꯅ ꯃꯩꯇꯩ ꯈꯔ ꯈꯨꯟꯗꯥꯕ ꯑꯣꯏꯕꯁꯤꯗ ꯃꯩꯇꯩꯒꯤ ꯃꯅꯤꯄꯨꯔꯤ ꯕꯣꯁꯇꯤꯗꯨꯃ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯁꯛ ꯇꯥꯛꯄꯗꯣ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯁꯤꯡꯒꯤ ꯁꯛ ꯇꯥꯛꯄꯗꯣ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯕꯣꯁꯇꯤ ꯆꯤꯡꯖꯨꯔ ꯍꯥꯏꯅ ꯑꯗꯣ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯀꯨꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯗꯤ ꯀꯔꯤ ꯀꯔꯤ ꯈꯨꯟꯁꯤꯗ ꯀꯨꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯤꯁꯤꯡ ꯂꯤꯛꯆꯔꯒꯁꯨ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯆꯪꯉꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯗ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯔꯥꯎꯖꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗꯒꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯤ ꯅꯠꯇꯦ ꯂꯥꯏ ꯎꯃꯪ ꯂꯥꯏ ꯈꯨꯕꯝꯗꯤ ꯂꯩꯕ꯭ꯔꯥ ꯎꯃꯪ ꯂꯥꯏ ꯈꯨꯕꯝ ꯂꯩꯖꯩ ꯈꯨꯟꯕꯝꯒꯤ ꯑꯣꯏꯕ ꯎꯃꯪ ꯂꯥꯏꯒꯤ ꯃꯍꯥꯗꯦꯕꯒꯤ ꯈꯨꯕꯝ ꯂꯩꯖꯩ ꯈꯨꯕꯝ ꯂꯩꯖꯩ ꯑꯗꯣ ꯂꯥꯏ ꯍꯔꯥꯎꯕꯃꯛꯇꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯏꯃꯥ ꯂꯥꯠꯄ ꯂꯅꯥꯏꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯂꯥꯠꯅꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯆꯠꯈꯤꯕ ꯆꯍꯤ 2018ꯗꯒꯤ ꯂꯥꯠꯂꯛꯄ ꯍꯧꯔꯤ ꯀꯨꯝꯁꯤꯒ ꯀꯥꯅ 2024 ꯑꯅꯤꯔꯛ ꯁꯨꯅ ꯑꯄꯨꯟꯕ ꯗꯨꯔꯒꯥ ꯄꯨꯖꯥ ꯏꯃꯥꯒꯤ ꯀꯩꯅꯣ ꯄꯨꯖꯥ ꯂꯥꯠꯂꯤ ꯑꯗꯨꯒ ꯌꯥꯎꯁꯪ ꯁꯖꯤꯕꯨ ꯀꯥꯡ ꯁꯥꯟꯅꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯁꯔꯣꯏ ꯈꯥꯡꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯇꯧꯖꯩ ꯑꯣꯖꯥ ꯑꯗꯨꯗꯤ ꯌꯥꯎꯁꯪ ꯃꯇꯝ ꯊꯥꯕꯜ ꯆꯣꯡꯕ ꯊꯥꯕꯜ ꯆꯣꯡꯕ ꯇꯧꯖꯩ ꯇꯧꯋꯦ ꯑꯗꯨ ꯑꯇꯩ ꯂꯝꯗꯒꯤ ꯅꯍꯥꯔꯣꯜ ꯂꯥꯏ ꯆꯍꯤ ꯈꯨꯗꯤꯡꯃꯛꯀꯤ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛꯇ ꯂꯦꯞꯄꯒ ꯑꯣꯏꯔꯒꯁꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯗꯤ ꯇꯧꯅꯔꯤꯕ꯭ꯔꯥ ꯂꯤꯀꯣꯟ ꯁꯥꯟꯅꯕꯁꯦ ꯇꯧꯔꯝꯃꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯁꯦ ꯀꯌꯥ ꯇꯧꯗ꯭ꯔꯦ ꯑꯣꯖꯥ ꯀꯥꯡ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨꯝ ꯁꯥꯟꯅꯔꯤ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯣꯖꯥ ꯀꯨꯃꯥꯔꯙꯣꯟꯒꯤ ꯌꯨꯝꯗ ꯉꯁꯥꯏ ꯊꯣꯡꯒꯥꯜꯗ ꯑꯣꯛꯄꯤꯔꯝꯕꯗꯨꯅꯤ ꯑꯗꯣ ꯍꯦꯛ ꯆꯪꯉꯛꯄꯒ ꯍꯥꯟꯅ
ꯆꯥꯛ ꯆꯥꯊꯣꯛꯆꯔꯕꯅꯤ ꯌꯥꯝ ꯍꯥꯎꯏ ꯉꯥ ꯊꯣꯡꯕꯒ ꯆꯥꯛ ꯄꯤꯖꯕꯤꯔꯗꯅ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯅꯍꯥꯟꯁꯨ ꯂꯃꯥꯒ꯭ꯔꯥꯝ ꯆꯠꯄꯗ ꯍꯥꯏꯖꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ दाने दाने पे लिखा है खाने वाले का नाम है ओजा कुमारधोनी युमदा तम कनो तौरे अखोई सिदा लामिनरजेना इचा अखोई बदम खोरी फाबा अखोई साधु बाबा आइगा हेक चमिनजबदुगी मचा नुपा अहन्नी अदु आई खुंजी गी युमलै कैरै उच्चगे अदुगा आई ngasiगी ओना हाइदी आई असेंबदी पोयोम पुरगा थोक्चरैसे आई थोक्चरअबनी अदो आई मयाम दाबिरिबा मयाम आई चिंजूर मणिपुरी बस्ती मणिपुरी खुंगंग याम नुक्सिबा चिंगदोंग दा लेबसु योमसि यावरी अदो चिंगमोय करिबसु तौमा चिंगमोय तमोयनी लेरि जा हानदि अयामदा चिंग थोल चिंग मथक लेरमे अरे चिंगदे दुम मयंग तहलगा तो ते मायरगा दुम मखादा कुंतरकबा नगी लबुक ओरमबदगी थोलगा लेबा इगी जिदु लबुक ओजरमी मजा ने थोलगा मुजुंबम सेमगा लेरकबनी चिंगदा लेबा दुम कुदोंग चादबा चथोक कुन कथोक कुमसेना कुदोंग चारकतबदगी मखादा अदे ओजाना गसाय हाबिबदा ओजागी पोलकपा युमजाउदी युमजाउदी मनिंगलोमदे ले मनिंगलोमदे जारा होंदोरकबनी ओजा आई चिगा तही मरी रोम लेरे सुरे होदि लेजरी बैगी युमसिदा होंदोक्तुना लेबसे अनि मयाम आई चिंजूर मणिपुरी बस्ती मायाम मनुंग हंजिल्ले अदु मनुंग हंजिल्लगसु युमलै कैरै ओजाना होजिक ताकपी करे थबा इंगांग तौबा अगे नारोन चिंग लाइक लाइसुदा लोइन थोय यौना अदुम ना तौरी तौय ओजागी मुमक्ता इचा नुपीदु कनो हंडक 2024 सिदा आज मिडास इंग्लिश स्कूल बिनाकांदी घाटगी मैट्रिक पास तौजबनी अदु डिस्टिंक्शन सब्जेक्ट लेटर हम सब्जेक्ट फंगजरकी अमसुंग स्टार फंग मार्क फंगजरकी होजिंगना कनाइदा होजिक कसार कॉलेज सिलचर साइंस स्ट्रीम दा सिलचर दा लेरगा ने सिलचर दा इनाउनी पागे दा लेरगा अदुनी अदुना खितंग मही मसिंगीदी हेक चथोक चसिन हाइबदुदी खुदोंग सफातरगसु खुन पुंबजी अखोई लाइक लाइसुदा थवाई याउनबा ओइना हाइदी नुंगायबी मराय काइनना लेबनिना माने अंगांसिंगी हौराइबा मिरोलसिंगी लाइक लाइसु तौनबगी लंबीदसु यामना पुक्निंग थोइदोकना चंगनबा खुंगा अमा ओइ अदो ताबिरिबा येंबिरिबा ख्वाइगी मफमदा अखोई चिंजूरगी युमलै कैरेसिंग हजिक आई उच्चबगी खुदोंग चाबदो लौजगे यामना नुंगायजबा पावना ओजा तिंग्रबा यामना नुंगायजबना होजि अखोई चेंजूर हारिबा अखोई बगान सिमक्तदा अखोई होजि अखोई लखीपुर विधानसभा केंद्र की एमएलए होइबिरिबा इकाई खुमनजरिबा कौशिक दाइगी होनजमलदगी अखोई सिदा अखोई टी गार्डन लमदमदा अखोई स्कूल लेतबा हाई स्कूल फावगी थाकतल महिसंग लेतबा मफमसिंदा महिसंग पीबगी खुदोंग चाबा मा आसाम सरकारना पीरी हारिबा खुदोंग चाबसगी मखादा अखोई माननीय एमएलए कौशिक राय महाशयगी होनजबा अमसुंग अखोई प्रजागी वखतगी होजि होजि अखोई चिंजूर चाबा गाना अखोई सिगीना किलोमीटर अम्मा दी फबालोय चलगा होजि होजि मॉडल हाई स्कूल आइना स्कूल अमा होजि होजि सादना जामना फजना कंस्ट्रक्शन तौजरी होजा एमएलए महाशयनदी लाइबा 2026 एकेडमिक सेशन सिदगी क्लास हौरगनी हाइबा असाबा थाजबा सामा पीरी हारिबा स्कूल सिमक करिगुंबा फंगलगदी सुंथोय सोयदना इरमदम सिगी इकुंगंग सिगी मई मसिंग अनौबा जावलमा पुरकदरा हाइबगी थाजबा चौकटपा जादुमदी कैनोदी नते आई ngасai कैनो तोखे खुनगी मैतै सिंदगी ओइबा कम्युनिटी हॉल गादी कम्युनिटी हॉल दी अखोगी लेते अदुगा लाइसंग मानदोक ओइना कम्युनिटी हॉल ओइबदी बामोन मानदोक अनि कैनोदी अखोई मैतै फुरुकी मी गादी लेतब्रो अखोई सिगदी होजि होजिती अखोगी मैतै ग्रुप चतपदी अखोगी खुंगंग सिगदी लेते अमरु ओइना अखोई सिगा वैष्णव धर्म चतपा अदो कैनोदी देव कर्मगी अखोगी सुसक सोनबा कदिसिंदी मपानगी तौबा फायदा खुंदा लेबो देव कर्मगी हारगा ओजा मसिगा इना जाम चाउथोकचबा मना खुन मचा ओरगसु अखोगी खुनसिदा होजि होजि पुंगजैबा नहानी ले ब्राह्मण मचा मा सामोयरा लपम विद्यासागर आइना मगा तावरेम सनाय मिंदो मोय अनि ले तावरेम सना माय असिंग ममिंग दोइ काव ले ना अदा पुंगजैबा हरि संकीर्तन गिसु पुंग इसे छपसु होजि होजि अहुम ले दोगिन दोना लेबाकता लेबाक फाउद्रगसु अखोगी लमदम थंगरिबा खुंगंसिंग सिगी दुम नांग संथोतना सभा तौजबा मिंगोंदा तांगदगसु दुम जाय अरा अहिनबा ओझा अमनि मपानदगी पुरागा अदुम खुंगंग सिगी हरि संकीर्तन जे अदुम तौफदबा जाद्रबा थौदांग खरदि मुखुन तौबंगम याम नुंगाय इसे जकबा हुम अखोगी हेक इनाउनि पापोंगिना जबा मरी सुबा इनाउरिसु हरि संकीर्तन गी इसे सही खाइदेम श्याम सिंह अमासे कमंगारदा अमागी ओझा इसे तंबो ओझा
ꯑꯣꯖꯥ ꯁ꯭ꯌꯥꯝ ꯁꯣꯔꯃ ꯑꯗꯨ ꯑꯣꯖꯥꯁꯤꯒꯤ ꯃꯌꯥꯝꯕ ꯑꯃ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯁꯪꯁꯀꯥꯔꯒꯤ ꯆꯠꯈ꯭ꯔꯤ ꯑꯗꯩ ꯑꯩ ꯏꯌꯥꯝꯕ ꯊꯣꯛꯄ ꯇꯥꯎꯔꯦꯝ ꯔꯥꯙꯥꯃꯣꯍꯟ ꯁꯤꯡꯍ ꯍꯥꯏꯅꯁꯨ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯃꯥꯁꯨꯅ ꯁꯪꯀꯤꯔꯇꯟꯒꯤ ꯏꯁꯩ ꯇꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯨꯔꯥꯁꯤꯡ ꯊꯣꯛꯄ ꯉꯥꯏꯊꯦꯝ ꯕ꯭ꯔꯖꯀꯨꯃꯥꯔ ꯑꯗꯒꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕꯁꯨ ꯂꯩ ꯑꯣ ꯑꯗꯨꯗꯤ ꯋꯥꯠꯇ꯭ꯔꯦ ꯈꯪꯖꯔꯛꯄ ꯕꯤꯖꯣꯏ ꯍꯥꯏꯅ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏ ꯁꯪꯀꯤꯔꯇꯣꯟꯒꯤꯗꯤ ꯑꯗꯨꯝ ꯇꯧꯏ ꯐꯔꯦ ꯐꯔꯦ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯈꯨꯟꯒꯤ ꯌꯨꯝ ꯑꯃꯅꯤ ꯈꯔ ꯑꯣꯖꯥ ꯀꯨꯃꯥꯔꯊꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯣꯖꯥ ꯑꯃꯁꯨ ꯂꯥꯛꯄꯤꯌꯨ ꯑꯣꯖꯥ ꯀꯔꯤ ꯃꯤꯡ ꯑꯩ ꯇꯤꯀꯤꯟ ꯔꯖꯤꯠ ꯀꯧꯔꯦ ꯀꯩꯌꯨꯝꯅꯣ ꯑꯣꯖꯥ ꯉꯥꯏꯊꯦꯝꯅꯤ ꯉꯥꯏꯊꯦꯝ ꯑꯣꯖꯥꯁꯨ ꯂꯥꯛꯄꯤꯗꯅ ꯑꯩꯈꯣꯏ ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯀꯩꯅꯣꯒꯤ ꯅꯣꯏ ꯃꯆꯥꯊꯣꯏꯕꯤꯗ ꯊꯣꯛꯂꯛꯎꯅꯦ ꯂꯥꯎꯅꯦ ꯃꯃꯥꯡ ꯆꯍꯤꯗ ꯑꯣꯖꯥ ꯀꯨꯃꯥꯔꯗꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯂꯣ ꯑꯇꯣꯝꯕꯤ ꯑꯍꯟꯅꯤ ꯃꯥ ꯃꯃꯥꯡ ꯆꯍꯤꯗ ꯗꯤꯁꯇꯤꯡꯁꯟ ꯁꯕꯖꯦꯛ 3ꯗ ꯐꯪꯉꯦ ꯁ꯭ꯀꯨꯇꯤꯒ ꯐꯪꯗ꯭ꯔꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯇꯤꯗꯤ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕ꯭ꯔꯥ ꯀꯩꯅꯣ ꯍꯨꯖꯥꯏꯔꯣꯝꯗꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯅ ꯁ꯭ꯀꯨꯇꯤ ꯄꯤꯕ ꯑꯣꯖꯥ ꯃꯦꯇ꯭ꯔꯤꯛꯁꯤꯅ ꯑꯩꯈꯣꯏ ꯑꯅꯟꯗꯔꯥꯝ ꯕꯨꯔꯨꯋꯥ ꯍꯥꯏꯅ ꯃꯃꯤꯡꯗ ꯑꯦꯋꯥꯔꯗ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯂꯦꯞꯇꯣꯞ ꯄꯤꯔꯝꯃꯤ ꯍꯟꯗꯛꯅ ꯀꯦꯁ ꯑꯦꯋꯥꯔꯗ ꯑꯣꯏꯅ ꯄꯤꯔꯅꯦꯅ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯕꯗꯤ ꯄꯤꯔꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯂꯥꯏꯗꯤ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯖꯅ ꯇꯝꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯃꯄꯥꯟꯗ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯗꯣ ꯁꯣꯝꯅ ꯁꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯖꯃꯤꯟ ꯀꯔꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯌꯨꯝꯒꯤ ꯀꯩꯅꯣ ꯊꯪꯕ ꯈꯥ ꯊꯪꯕ ꯈꯥ ꯊꯪꯕ ꯍꯦꯛ ꯃꯈꯥ ꯊꯪꯕꯗ ꯆꯞ ꯃꯥꯟꯅꯕ ꯕꯤꯜꯗꯤꯡꯅꯤ ꯑꯩ ꯆꯪꯖꯔꯔꯣꯏꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯃꯥꯡꯉꯩꯗꯗꯤ ꯈꯨꯗꯣꯡ ꯌꯥꯝ ꯆꯥꯔꯝꯃꯣꯏ ꯌꯥꯝꯊꯤꯅ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕꯒꯤꯗꯤ ꯌꯥꯝ ꯅꯥꯇꯩ ꯆꯥꯗ꯭ꯔꯤꯕ ꯃꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯂꯣꯏꯅꯃꯛ ꯊꯋꯥꯏ ꯌꯥꯎꯅꯗꯅ ꯚꯔꯥꯗ ꯀꯔꯤꯗ ꯑꯃꯗ ꯂꯩꯅꯔꯒ ꯀꯣꯂꯦꯖ ꯇꯝꯅꯕ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯅꯨꯡꯉꯥꯏꯖꯩ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯋꯥꯡꯕꯗꯨꯗ ꯕꯨꯕꯣꯟ ꯆꯤꯡꯅꯤꯁꯦ ꯑꯣ ꯕꯨꯕꯣꯟꯅꯦꯕ ꯕꯨꯕꯣꯟ ꯆꯤꯡꯅꯦꯕ ꯑꯣ ꯕꯨꯕꯣꯟ ꯆꯤꯡꯁꯨ ꯁꯤꯗꯒꯤ ꯎꯔꯤ ꯑꯗꯨꯒ ꯑꯁꯤ ꯀ꯭ꯋꯦꯔꯤ ꯑꯣꯏꯅ ꯇꯧꯕ꯭ꯔꯣ ꯁꯤ ꯑꯁꯤꯒꯤ ꯂꯩꯉꯣꯏꯒꯤ ꯆꯤꯡꯁꯤꯕ ꯄꯨꯋꯥꯔꯤꯅꯦ ꯑꯣꯖꯥ ꯑꯣ ꯂꯩꯉꯣꯏꯒꯤ ꯑꯗ ꯆꯤꯡꯗꯨꯝ ꯆꯤꯡꯅꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯁꯤꯡꯁꯦ ꯌꯨꯝꯊꯣꯡ ꯑꯃꯈꯔ ꯑꯩꯈꯣꯏ ꯆꯪꯖꯒꯦ ꯑꯁꯤꯒꯤ ꯆꯤꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯁꯨ ꯃꯩꯇꯩꯒꯤꯅꯦꯕ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯒꯤ ꯌꯨꯝꯅꯤ ꯑꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯣꯖꯥ ꯉꯥꯏꯊꯦꯝ ꯀꯨꯟꯖꯣ ꯁꯤꯡꯍ ꯑꯣꯖꯥ ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯀꯔꯤꯅꯣ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯔꯥ ꯂꯅꯥꯏꯔꯣ ꯂꯅꯥꯏꯒꯤꯅꯤ ꯑꯣ ꯉꯥ ꯌꯣꯛꯏꯕ꯭ꯔꯥ ꯑꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯣ ꯆꯤꯡꯁꯤꯗꯤ ꯃꯄꯨ ꯀꯅꯥꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯩꯅꯔꯤꯕꯅꯤ ꯑꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯅꯤ ꯑꯣꯖꯥ ꯑꯣ ꯃꯆꯦꯠ ꯃꯆꯦ ꯑꯗꯨꯝ ꯑꯁꯤꯗ ꯃꯆꯦ ꯑꯃꯒꯤ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡꯁꯦ ꯃꯩꯇꯩꯒꯤ ꯉꯛꯇꯅꯤ ꯑꯣꯖꯥ ꯁꯤꯗ ꯂꯩꯔꯤꯕ ꯑꯣ ꯆꯤꯡꯒꯤ ꯃꯄꯨꯁꯨ ꯃꯩꯇꯩꯅꯦꯕ ꯃꯩꯇꯩ ꯉꯛꯇꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯃꯑꯣꯡꯅꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯁꯣꯝꯗ ꯑꯋꯥꯡꯂꯣꯝ ꯆꯠꯈ꯭ꯔꯗꯤ ꯎꯔꯅꯤ ꯑꯣꯖꯥ ꯑꯗ ꯁ꯭ꯋꯥꯏꯁꯤꯅ ꯆꯤꯡꯅ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯀꯣꯟꯗꯅ ꯂꯩꯕ ꯆꯤꯡ ꯉꯛꯇꯅꯤ ꯑꯣ ꯑꯗꯣ ꯁꯤꯒꯤ ꯆꯤꯡꯒꯤꯗꯤ ꯀꯔꯤ ꯎ ꯊꯥꯕꯗꯩ ꯍꯦꯟꯅ ꯀꯔꯤ ꯎ ꯊꯥꯕꯗꯤ ꯍꯦꯟꯅ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯑꯃꯗꯗꯤ ꯅꯨꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯅꯔꯝꯃꯤ ꯆꯨꯁꯨ ꯊꯥꯅꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯨ ꯏꯗꯣ ꯇꯣꯛꯈ꯭ꯔꯦ ꯃꯇꯝꯁꯤꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯎ ꯋꯥ ꯑꯗꯨꯝ ꯊꯥꯅꯔꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯆꯤꯟꯖꯨꯔ ꯌꯨꯝꯅꯥꯛ ꯃꯩꯇꯩ ꯌꯨꯝꯀꯣꯛ 95ꯒꯤ ꯃꯩꯇꯩ ꯈꯨꯟ ꯌꯥꯝꯅ ꯆꯪꯁꯤꯜꯂꯒ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯀꯁꯥꯔꯒꯤ ꯈꯨꯟ ꯑꯃ ꯍꯥꯏꯇꯥꯔꯗꯤ ꯃꯁꯤꯁꯨ ꯑꯃ ꯑꯣꯏꯕ ꯇꯥꯔꯦ ꯆꯤꯟꯖꯨꯔꯁꯤꯁꯨ ꯑꯗꯨꯕꯨ ꯂꯩꯔꯝꯃꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯊꯥꯛ ꯁꯤ ꯌꯦꯡꯉꯒꯗꯤ ꯑꯗꯒꯤ ꯆꯤꯡꯒꯤ ꯃꯄꯨꯁꯨ ꯑꯣꯏꯕ ꯁꯤꯒꯤꯗ ꯂꯩꯔꯤꯕ ꯆꯤꯡꯖꯨꯝ ꯃꯆꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯃꯄꯨ ꯑꯣꯏꯔꯒ ꯃꯄꯨ ꯍꯥꯏꯁꯤ ꯁꯨꯝ ꯌꯦꯟꯅꯔꯒ ꯂꯩꯀꯥꯏ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯈꯪꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯗꯨꯔꯒꯥ ꯄꯨꯖꯥ ꯍꯟꯗꯛ ꯇꯧꯈꯤꯁꯤ ꯁꯤꯔꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯆꯤꯟꯖꯨꯔꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯕꯗꯧꯅ ꯌꯣꯜꯂꯤꯕꯗꯤ ꯀꯔꯤꯅꯣ ꯁꯤꯗꯤ ꯀꯩꯅꯣꯅꯤꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯑꯕ ꯄꯥꯅꯤꯄꯨꯔꯤꯅꯤꯅꯦ ꯄꯥꯅꯤꯄꯨꯔꯤ ꯌꯣꯟꯗꯅ ꯐꯝꯃꯤꯌꯦ ꯏꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯑꯥꯗ ꯀꯔꯤꯅꯣ ꯍꯩ ꯆꯥꯗꯅ ꯇꯧꯔꯤꯌꯦ ꯃꯩꯇꯩꯅ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯣ ꯃꯌꯥꯡꯁꯨ ꯂꯩꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯑꯁ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯁꯤꯗ ꯆꯤꯟꯖꯨꯔꯒꯨꯝꯕ ꯃꯐꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤꯁꯤ ꯎꯕꯗ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯖꯥꯁꯤ
ꯑꯣ ꯆꯦꯡꯖꯨꯔ ꯍꯥꯏꯅ ꯕꯪꯒꯥꯜ ꯂꯣꯟꯗ ꯆꯦꯡꯖꯨꯔ ꯍꯥꯏꯕ ꯑꯣꯖꯥ ꯑꯣ. ꯑꯩꯈꯣꯏ ꯃꯩꯇꯩꯅꯗꯤ ꯆꯤꯡꯖꯨꯔ ꯍꯥꯏꯅ ꯆꯤꯡꯖꯨꯔ ꯍꯥꯏꯕ ꯆꯤꯡꯒꯤ ꯀꯩꯅꯣ ꯑꯣ ꯆꯤꯡꯖꯨꯔ ꯍꯥꯏꯕ ꯆꯤꯡꯒꯤ ꯑꯃꯤꯟ ꯁꯤꯗ ꯏꯔꯤꯁꯤ ꯆꯦꯡꯖꯨꯔ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯁꯔꯕꯖꯅꯤꯟ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯃꯤꯇꯤ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯄꯨꯖꯥ ꯀꯃꯤꯇꯤ ꯍꯥꯏꯕꯅꯤ ꯑꯄꯨꯟꯕ ꯍꯥꯏꯕꯅꯤ ꯁꯔꯕꯖꯅꯤ ꯍꯥꯏꯗꯤ ꯆꯦꯡꯖꯨꯔ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯑꯩꯈꯣꯏꯒꯤ 788 ꯀꯣ 126 ꯀꯁꯥꯔ ꯑꯁꯥꯝ ꯍꯥꯏꯗꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯌꯥꯝ ꯆꯥꯎꯅ ꯌꯨꯝ 95ꯁꯤꯅ ꯃꯩꯇꯩꯗꯒꯤ ꯑꯣꯏꯕ ꯄꯨꯖꯥ ꯃꯅꯨꯡꯗꯒ ꯇꯝꯃꯗꯤ ꯂꯥꯛꯑꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯖꯥꯠꯅꯤ ꯑꯗꯣ ꯁꯣꯝꯗ ꯆꯤꯡꯊꯛꯇ ꯇꯥꯔꯤꯁꯤꯁꯨ ꯃꯩꯇꯩꯅꯤꯅ ꯆꯤꯡ ꯃꯊꯛꯇ ꯂꯩ ꯆꯤꯡꯖꯨꯔꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯃꯊꯪ ꯆꯠꯂꯒ ꯎꯠꯆꯒꯦ ꯍꯥꯏꯕꯤꯌꯨ ꯁꯤꯗ ꯃꯥꯡꯗ ꯑꯁꯤ ꯂꯩꯔꯤꯁꯦ ꯀ꯭ꯂꯥꯕ ꯁꯪꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯗꯤ ꯂꯣꯏꯖꯗ꯭ꯔꯤ ꯑꯗꯣ ꯑꯁꯤꯁꯨ ꯁꯔꯀꯥꯔꯒꯤ ꯐꯥꯟꯗꯒꯤ ꯁꯦꯝꯕ ꯅꯠꯇꯦ ꯂꯅꯥꯏ ꯑꯩꯈꯣꯏꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯗꯣꯅꯦꯁꯟ ꯄꯤꯖꯔꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯂꯨꯞꯅ ꯁꯦꯝꯖꯕ ꯀ꯭ꯂꯕꯀꯤ ꯃꯃꯤꯡꯁꯦ ꯆꯤꯡꯖꯨꯔ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯗꯦꯕꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯅ ꯊꯣꯟꯕꯅꯤ ꯑꯣꯖꯥ ꯃꯁꯤ ꯁꯥꯕꯒꯤ ꯃꯣꯏ MDCꯒ ꯀꯥꯟꯗꯒꯤꯗꯤ ꯀꯩꯝꯇ ꯐꯪꯗ꯭ꯔꯣ MDCꯗꯒꯤ ꯃꯃꯥꯡꯉꯩꯗ ꯑꯗꯨ ꯃꯇꯦꯡ ꯐꯪꯈꯤꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯈꯔ ꯄꯤꯕꯤꯌꯨ ꯀꯥꯏꯅꯗꯤ ꯍꯥꯏꯖꯈꯤ ꯑꯗꯣ ꯄꯤꯕꯗꯣ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯑꯗꯣ ꯄꯤꯐꯝ ꯊꯣꯛꯏꯅ 1990ꯗ ꯑꯩꯈꯣꯏ ꯂꯤꯡꯈꯠꯈꯤꯕꯅꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒ ꯑꯩꯒꯤ ꯀꯀꯥꯁꯤꯅ ꯑꯍꯥꯟꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅꯤ ꯑꯗ ꯑꯩꯅ ꯑꯍꯥꯟꯕ ꯁꯦꯀ꯭ꯔꯦꯇꯥꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯍꯥꯛ ꯁꯦꯀ꯭ꯔꯦꯇꯥꯔꯤ ꯑꯣꯏꯖꯔꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯃꯛꯅꯁꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯅꯧꯕ ꯌꯥꯋꯣꯜ ꯑꯃ ꯄꯨꯔꯛꯄꯗ ꯌꯥꯝꯅ ꯊꯧꯗꯥꯡ ꯄꯥꯏꯈꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯑꯃꯅꯤ ꯆꯤꯡꯖꯨꯔ ꯃꯅꯤꯄꯨꯔꯤ ꯅꯍꯥꯔꯣꯜ ꯆꯥꯎꯈꯠ ꯂꯨꯞ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯅ ꯆꯤꯡꯖꯨꯔ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯗꯦꯕꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯀ꯭ꯂꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯕꯀꯤ ꯕꯤꯜꯗꯤꯡꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯍꯥꯏꯒꯠꯆꯔꯛꯑꯒ ꯑꯋꯥꯡ ꯄꯥꯡꯅ ꯇꯥꯔꯕ ꯃꯈꯥ ꯄꯥꯡꯅ ꯂꯥꯛꯑꯒ ꯑꯁꯥꯡꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯆꯧꯕ 1 2 3 4 5 6 7 8 9ꯒꯤ ꯕꯤꯜꯗꯤꯡ ꯑꯃ ꯂꯩ ꯁꯤꯁꯨ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯒꯤ ꯀꯩꯅꯣꯔꯥ ꯑꯩꯈꯣꯏ ꯏꯅꯥꯎ ꯁꯠꯇꯔ ꯍꯥꯏꯒꯠꯄꯤꯔꯤꯕꯁꯤꯒꯤ ꯃꯥꯅ ꯄ꯭ꯔꯣꯄꯥꯏꯇꯔ ꯌꯥꯝ ꯑꯆꯧꯕ ꯁꯤꯗꯤ ꯂꯨꯄꯥ ꯀꯣꯇꯤꯒꯤ ꯀꯔꯕꯥꯔ ꯇꯧꯔꯤ ꯗꯤꯌꯥ ꯍꯥꯔꯗꯋꯦꯌꯔ ꯆꯤꯡꯖꯨꯔ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯆꯤꯡꯖꯨꯔ ꯍꯥꯏꯕꯅꯤꯅꯦ ꯆꯤꯡꯖꯨꯔ ꯅꯠꯇꯦꯕ ꯆꯤꯡꯖꯨꯔꯅꯦꯕ ꯆꯤꯡꯖꯨꯔ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯌꯥ ꯍꯥꯔꯗꯋꯦꯌꯔꯒꯤ ꯀꯩꯅꯣꯅꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯕꯤꯔꯤꯕ ꯏꯅꯥꯎ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯇꯥꯎꯔꯦꯝ ꯕꯥꯕꯥꯇꯣꯟ ꯁꯤꯡꯍ ꯀꯧꯔꯤ ꯑꯩ ꯏꯁꯥꯃꯛ ꯑꯦꯛꯁꯃꯦꯟꯅꯤ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯅꯦꯕ ꯑꯗꯣ ꯄꯦꯟꯁꯤꯟꯒꯤ ꯄꯩꯁꯥ ꯁꯤꯗ ꯂꯣꯏ ꯊꯥꯗꯕꯤꯔꯒ ꯇꯧꯔꯦꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯄꯨꯝꯅꯃꯛꯄꯨꯗꯤ ꯊꯥꯖꯖꯈꯤꯗꯦ ꯍꯣꯏꯅꯦ ꯑꯗꯣ ꯀꯁꯇꯃꯔꯗꯤ ꯂꯣꯏꯅꯃꯛ ꯃꯩꯇꯩ ꯃꯌꯥꯡ ꯄꯨꯝꯅꯃꯛ ꯄꯨꯜꯂꯦ ꯌꯥꯝ ꯐꯩꯅꯦ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯌꯣꯜꯂꯦ ꯖꯤꯡꯒ ꯌꯣꯜꯂꯦ ꯑꯗꯒꯤ ꯑꯇꯩ ꯀꯩꯅꯣꯁꯤꯡ ꯁꯤꯗꯩꯁꯤꯗ ꯂꯣꯏꯅꯃꯛ ꯁꯤꯃꯦꯟꯒꯗꯤ ꯊꯝꯃꯤ ꯁꯤꯃꯦꯟꯁꯨ ꯃꯅꯨꯡꯗ ꯊꯝꯃꯤ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯑꯃꯨꯛꯇ ꯆꯠꯆꯔꯒꯦ ꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤ ꯃꯩꯇꯩꯅ ꯏꯅꯥꯎꯒꯤ ꯃꯤꯡꯗꯣ ꯕꯥꯕꯥꯇꯣꯟ ꯑꯗꯨꯒ ꯃꯊꯪ ꯚꯔꯥ ꯇꯧꯔꯒ ꯑꯇꯩ ꯇꯣꯉꯥꯟꯕ ꯗꯨꯀꯥꯟ ꯇꯧꯔꯤ ꯆꯤꯡꯖꯨꯔꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟ ꯄꯔꯦꯡꯗꯨꯗꯒꯤ ꯆꯪꯖꯔꯛꯑꯒ ꯑꯣꯄꯣꯖꯤꯠ ꯁꯣꯔꯣꯛ ꯋꯥꯡꯃ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯪꯖꯔꯛꯑꯒ ꯑꯩꯒꯥ ꯀꯔꯤ ꯃꯤꯡ ꯍꯥꯏꯕ ꯑꯩꯒꯥꯒꯤ ꯃꯤꯡ ꯀꯔꯤ ꯕꯤꯗ꯭ꯌꯥꯃꯅꯤ ꯑꯩꯒꯥ ꯕꯤꯗ꯭ꯌꯥꯃꯅꯤ ꯁꯔꯃꯒꯤ ꯁꯃꯨꯔꯥꯏꯔꯣꯝ ꯕꯤꯗ꯭ꯌꯥꯃꯅꯤ ꯁꯔꯃꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯆꯪꯖꯔꯛꯏ ꯑꯍꯥꯟꯕ ꯆꯪꯕꯃꯛꯇꯗ ꯑꯩꯈꯣꯏ ꯃꯥꯝꯗꯣꯞ ꯄꯤꯛꯇꯛꯅ ꯌꯥꯝꯅ ꯔꯥꯁꯤ ꯂꯩꯕ ꯃꯥꯟꯗꯣꯞꯂꯣ ꯁꯪꯒꯣꯏꯔꯣ ꯁꯤꯕꯣ ꯁꯤꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯁꯤꯅ ꯁꯤ ꯃꯩꯇꯩꯒꯤ ꯏꯃꯨꯡꯅꯤ ꯌꯦꯡꯕꯤꯌꯨ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯤ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯒꯥꯒꯤꯔ ꯑꯩꯒꯥꯒꯤ ꯌꯨꯝꯁꯤ ꯌꯥꯝ ꯐꯖꯅ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯆꯥꯎꯅꯁꯨ ꯂꯩ ꯑꯩꯒꯥꯒꯤꯁꯦ ꯁꯤꯅ ꯃꯥꯟꯗꯣꯞ ꯑꯣꯏꯅ
ꯃꯥꯟꯗꯣꯞ ꯑꯣꯏꯅꯁꯨ ꯂꯩꯔꯦ ꯂꯥꯏꯁꯪ ꯂꯩꯔꯦ ꯁꯪ ꯃꯥꯟꯗꯣꯞ ꯂꯩꯔꯦ ꯖय ಶ್ರೀ ಕೃಷ್ಣ ꯑꯩꯒ ꯍꯥꯎ ꯀꯥꯔꯨꯔꯁꯤ 이바이 레트로. ꯑꯩꯒꯥ ꯕꯤꯗ꯭ꯌꯥꯃꯅꯤ ꯒꯤ ꯌꯨꯝ ꯑꯩꯒꯥ ꯕꯤꯗ꯭ꯌꯥꯃꯅꯤ ꯊꯣꯛꯄꯤꯔꯛꯏ ꯌꯨꯝꯗꯒꯤ ꯑꯩꯒꯥꯒ ꯃꯤꯀꯨꯞ ꯈꯔꯗꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯑꯩꯒꯥ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯃꯦ ꯑꯣꯖꯥ LB 오자오자. ꯄꯣꯊꯥꯕꯤꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯕ ꯑꯩꯒꯥ ꯁꯣꯝꯗ ꯂꯦꯡꯊꯕꯤꯔꯛꯑꯣ ꯅꯨꯡꯁꯥꯁꯦ ꯆꯞ ꯆꯥꯅ ꯊꯣꯛꯑꯦ ꯑꯗꯣꯝꯗꯒꯤ तोरा मरीज बुधावन. 14ꯗ ꯑꯗꯨꯗꯤ ꯑꯩꯒꯥ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯅꯦ ꯑꯩꯒꯥ ꯍꯣꯏꯒꯤ ꯆꯤꯡꯖꯨꯔꯁꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯤꯟꯗꯤꯗ ꯀꯔꯤ ꯖꯪꯒꯜ ꯃꯦ ꯃꯪꯒꯜ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯕꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅ ꯑꯁꯦꯡꯕ ꯌꯥꯝꯅ ꯑꯁꯨꯃꯥꯏꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕꯗ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯅꯤ ꯍꯥꯏꯁꯦ ꯑꯩ ꯊꯥꯖꯖꯗꯦ ꯑꯁꯦꯡꯕ ꯉꯁꯥꯏ ꯗꯕꯜꯄꯨꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2.5 ꯍꯦꯟꯅ ꯕꯒꯥꯟ ꯃꯅꯨꯡꯗꯒ ꯆꯪꯉꯛꯑꯒ ꯂꯝꯕꯤꯁꯤꯗ ꯇꯧꯔꯒ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯣꯏꯔꯝꯃꯤꯕꯁꯤꯒꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯐꯥꯔꯁ ꯏꯝꯄ꯭ꯔꯦꯁꯟꯗꯣ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯀꯥꯏꯅ ꯈꯜꯂꯦꯕ 오자오자. ꯑꯗꯨ ꯑꯣꯖꯥ ꯑꯩꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯗ ꯁꯨꯝ ꯑꯣꯖꯥ ꯀꯨꯃꯥꯔꯗꯣꯅ ꯀꯧꯕꯤꯗꯅꯕ ꯑꯩ ꯂꯥꯛꯆꯔꯤꯅꯤ ꯑꯗꯣ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯌꯦꯡꯕꯤꯌꯨ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯃꯧꯁꯤꯡ ꯊꯣꯔꯥꯅꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯊꯣꯔꯥꯅꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯩꯅꯣ ꯃꯦꯃꯧꯁꯤꯡ ꯀꯩꯅꯣ ꯏꯀꯥꯏꯗꯅ ꯆꯪꯉꯤꯗꯨꯕꯣ ꯏꯃꯧ ꯉꯥꯛꯇꯔꯥ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒ ꯎꯅꯖꯕ ꯂꯥꯛꯇꯅ ꯇꯧꯕ ꯀꯩꯅꯣꯅꯦ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯑꯩꯒꯥꯒꯤ ꯏꯃꯧꯁꯤꯡꯗꯤ ꯑꯩꯒꯥ ꯀꯗꯣꯝꯒꯤ ꯅꯤꯉꯣꯜꯁꯤꯡꯅꯣ ꯀꯃꯔꯪꯒꯥꯒꯤ ꯑꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯣ 이제 누빠기 맞자. 아차차. 밍디 하유드나. 하루는 이게 그런 거 아니야. 라니타. 사무라이 라밤. ngai thêm lo. 밑에 사게. 아차차. 이렇게 드리는 거는 러르지. 이모 까마랑가기네 봐. 아데 호직티 नते खुंदी यम नुंगाई लंबी थोंग हानादी खरा नुंगाइरमो आइगा बराई सामने हानादी अजी ख्वायो जाओ कृपादगी सोल कृपादगी अदु डेढ़ लाइन समयसे मानिने अदु युमलै कई चाव थकपो वातना नुंगाइना लेबिखरेबा अदगी ओजा कुमार दो नोय करी होय ताकपीबे आइगा अमा खुंजीगी ओजा ओइदना लेबिरे ए हाइसे लाइक लाइसुगी दी कन्न होनबीरे से अदुम ताक्चरबनेबा आइगा नुंगाइजे ओजा लेरमी चिंग लेरमेबा पूरा चिंग दो किंथा कौथाइदना मदु मखादनी जुमसा तेम खाइरेरा मैतै सिंगना मैतै सिंगना ओ अदो हुजिक्ति जाम थिना हानगी फिबम दगी देबा हुजिक जामनो डेवलपमेंट ओइबगी चिंग तेम खाइरकपैदो ओजा होइगी मतमदा थेंगनबीरकपराबा नत्रगा अहलमनजिंग हाक्तकी वाला नते अहलमनि हाक्तनी चिंग लेरमीसी अदो कोई हाक्तकी चिंग तेमाइदी चिंग Masih jadi kun mengasih itu tema raga nilai deh isi. ओजा होय अदुदी aku jadi dalam video cahaya jangkai tere jangkai di pasar mana. Ayo jangkai ni thoi hundoi cari aku ya. Lengang ni tham lagi aku isi. ꯑꯩꯈꯣꯏꯅ ꯆꯤꯡꯁꯦ ꯀꯥꯕ ꯋꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣꯁꯤꯒ ꯑꯩꯈꯣꯏꯅ ꯁꯤ ꯇꯦꯃꯥꯔ ꯌꯨꯝꯁꯦ ꯃꯈꯥꯗ ꯁꯥꯕ Ada hujung science and technology cakap aku itu mana JCB to CB orang kainnya pangakwa. Mesin asu aja aku isi tu. Ada sih kah aku gi Mahadev Baba gi khubam mumtang lei wajah simtang jauh. करा मैतै की वही ले महादेव की खुबम मैतै की लेये मधु अमुक संजगे अखोई चिंजूर मणिपुरी बस्ती नुक्सीरब तामलब मैतै खुंगंगी मैतै खुंजा इचिन इनाउसिंग इपा इचासिंगना लापीबा महादेव की श्री महादेव की शिवजी की मंदिर ने अदुगा सिगी सेबारी ओइना असोमदा मथक्ता काखलगा युम अचौब युम अमा लैरी ब्राह्मण सेवा चटपीरिबा याम नुंगाई याइफना लैबिगरे अदा सिदा कांग अमा उरिसिबो अखोई रथ जत्रागी मतमदा चिंगिरिगा याम फजना चिंबिरिने अदुदया
ꯑꯣ ꯔꯊ ꯖꯇ꯭ꯔꯥꯒꯤ ꯀꯥꯡ ꯑꯃ ꯁꯤꯕꯖꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩ ꯃꯥꯟꯗꯞꯁꯤꯗ ꯃꯥꯟꯗꯞꯁꯤꯗ ꯂꯩ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀꯥꯡꯁꯨ ꯆꯤꯡꯕꯤꯌꯦ ꯕꯥꯃꯣꯟ ꯑꯍꯨꯝ ꯂꯩ ꯑꯍꯨꯝ ꯃꯔꯤ ꯂꯩ ꯁꯤꯗꯩꯁꯤꯗ ꯂꯣꯏꯅꯃꯛꯅ ꯆꯤꯡꯉꯤꯔ ꯅꯠꯇ꯭ꯔꯒ ꯑꯃꯇꯪ ꯄꯨꯟꯅ ꯃꯄꯨꯗꯤ ꯑꯃ ꯑꯣꯏꯔ ꯃꯀꯣꯛꯇꯤ ꯑꯃ ꯑꯣ. ꯑꯣꯏꯔꯒ ꯄꯨꯖꯥꯔꯤ ꯑꯣ. ꯄꯨꯔꯣꯍꯤꯠ ꯑꯃ ꯑꯣ. ꯑꯣꯏꯔꯒ ꯑꯣ. ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯂꯣꯏꯅ ꯃꯌꯥꯝꯅ ꯈꯨꯟꯒꯤ ꯑꯣꯏꯅ ꯆꯤꯡꯕꯅꯦꯕ ꯖꯣꯏꯗꯦꯕꯀ ꯐꯖꯅ ꯆꯣꯡꯉꯤꯅ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤ ꯑꯣꯖꯥ ꯑꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯆꯥꯂꯤꯒ ꯁꯥꯕ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ ꯑꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯤꯖꯥꯅꯤꯅꯦ ꯑꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯐꯝ ꯈꯔꯗ ꯆꯠꯆꯕꯗ ꯂꯥꯏ ꯍꯔꯥꯎꯕꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯃꯍꯥꯗꯦꯕ ꯍꯔꯥꯎꯕ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯍꯥꯗꯦꯕꯒꯤ ꯈꯨꯕꯝ ꯑꯃ ꯂꯩꯕꯤꯔꯤꯕꯅ ꯃꯁꯤ ꯍꯔꯥꯎ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯒꯦ ꯀꯥꯏꯗꯤ ꯈꯟꯕꯤꯕ ꯑꯁꯨꯝ ꯉꯝꯃꯛꯄ ꯃꯇꯝꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯈꯟꯖꯔꯤ ꯍꯣꯏ ꯍꯣꯏ ꯃꯁꯤꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯗꯦꯕ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤꯁꯦ ꯑꯝꯇꯪ ꯍꯣꯏ ꯍꯣꯏ ꯍꯔꯥꯎꯖꯒꯦ ꯍꯥꯏꯅ ꯑꯣ ꯑꯗꯩ ꯅꯣꯡꯃꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯁꯨ ꯑꯗꯨꯝ ꯃꯤꯁꯤꯡꯗꯨ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕ ꯕꯕꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯄꯥꯛꯅꯦ ꯁꯤꯁꯨ ꯂꯝ ꯑꯣ ꯁꯤꯁꯨ ꯇꯦꯝꯊꯣꯛꯑꯗꯤ ꯑꯆꯧꯕ ꯃꯍꯥꯗꯦꯕ ꯕꯕꯥꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃ ꯁꯥꯅꯅꯕ ꯑꯩꯈꯣꯏ MLAꯗ ꯍꯣꯏ ꯍꯣꯏ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯕꯤꯚꯥꯒꯗ ꯌꯥꯝ ꯑꯗꯣ ꯀꯟꯅ ꯃꯊꯛꯀꯤ ꯍꯣꯠꯅꯔꯤ ꯕꯤꯜꯗꯤꯡ ꯑꯃ ꯁꯥꯒꯠꯂꯤꯁꯤꯅ ꯀꯔꯤ ꯑꯁꯤ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯑꯣꯖꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯁꯤꯒꯤ ꯃꯥꯒꯤ ꯑꯗꯨꯝ ꯁꯪꯒꯣꯏ ꯑꯣꯏ ꯀꯔꯤ ꯑꯣ ꯁꯪ ꯑꯃ ꯁꯥꯖꯕꯅꯦ ꯑꯣꯖꯥ ꯑꯩꯒꯥ ꯑꯣꯏꯔꯁꯨ ꯌꯥꯝ ꯐꯖꯅ ꯑꯩꯒꯥꯁꯤꯒꯤ ꯑꯩꯒꯥ ꯑꯗꯨꯝ ꯌꯦꯡꯁꯦ ꯑꯩꯒꯥꯁꯦ ꯑꯩꯒꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯒꯥ ꯑꯦ ꯑꯣ ꯑꯩꯒꯥꯒꯤ ꯃꯤꯡꯅ हरिबाबू शर्मा ꯍꯔꯤꯕꯥꯕꯨ ꯁꯔꯃ ꯀꯌꯨꯝ ꯑꯣꯏꯕꯤꯔꯝꯅꯣ ꯍꯤꯗꯪꯃꯌꯨꯝꯅꯦꯕ ꯑꯦ ꯍꯤꯗꯪꯃꯌꯨꯝꯗꯤ ꯑꯐꯥꯎꯕ ꯃꯅꯤꯄꯨꯔꯗꯗꯤ ꯑꯐꯥꯎꯕ ꯁꯥꯒꯩꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯕꯁꯦ ꯍꯤꯗꯪꯃꯌꯨꯝꯒꯤ ꯑꯐꯥꯎ ꯑꯣꯖꯥꯁꯤꯡ ꯂꯩꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯩ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯒꯥ ꯍꯣꯏꯒꯤꯁꯤꯗꯤ ꯑꯁꯦꯡꯕ ꯍꯦꯛꯇ ꯑꯩ ꯊꯥꯖꯖꯗꯦ ꯆꯪꯉꯛꯏꯕ ꯂꯝꯕꯤ ꯍꯥꯏꯗꯤ ꯇꯥꯝꯅ ꯂꯝꯕꯤꯗꯨꯗꯤ ꯐꯖꯈ꯭ꯔꯦ ꯄꯨꯛꯅꯤꯡꯗꯤ ꯍꯨꯅ ꯃꯥꯅ ꯕꯒꯥꯟ ꯑꯅꯤꯒꯤ ꯑꯁꯪ ꯑꯃꯥꯟꯒꯤ ꯃꯔꯛꯇ ꯂꯥꯛꯄꯅꯤꯗꯣ ꯑꯗꯨꯁꯨ ꯇꯥꯝꯅ ꯅꯨꯡꯗꯥꯡꯗꯒꯗꯤ ꯀꯅꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯅꯥ ꯆꯠꯄ ꯉꯝꯃꯦꯕ ꯑꯗꯨꯒꯨꯝꯕꯗ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯆꯤꯡꯖꯨꯔ ꯕꯪꯒꯥꯂꯤꯁꯤꯡꯅ ꯆꯦꯡꯖꯨꯔ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯁꯦ ꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯦꯛ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯂꯩꯔꯦ ꯃꯁꯤꯅꯤ ꯆꯦꯡꯖꯨꯔ ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯤ ꯆꯤꯡꯗ ꯂꯩꯔꯦ ꯆꯤꯡꯅ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯃꯁꯤꯗ ꯃꯩꯇꯩ ꯌꯨꯝꯀꯣꯛ 95ꯅ ꯌꯥꯝ ꯈꯨꯜꯂꯤꯡ ꯄꯥꯡꯒꯟꯅ ꯍꯥꯏꯇꯥꯔꯦ ꯈꯨꯀꯟ ꯄꯥꯡꯒꯟꯅ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯔꯦ ꯃꯐꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯕꯖꯤꯒꯤ ꯃꯐꯝꯁꯤꯗꯒꯤ ꯈꯨꯕꯝ ꯃꯐꯝꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯒ ꯑꯃꯨꯛ ꯆꯠꯆꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥ ꯀꯨꯃꯥꯔꯙꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯃꯥꯒꯤ ꯄꯣꯛꯐꯝ ꯍꯥꯏꯇꯥꯔꯦ ꯌꯨꯝꯖꯥꯎ ꯑꯃꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯅꯤ ꯌꯨꯝꯁꯤꯡꯁꯤ ꯑꯗꯨꯝ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯉꯥꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯦ ꯆꯞ ꯆꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯑꯣꯖꯥ ꯀꯨꯃꯥꯔꯙꯣꯟꯒꯤ ꯄꯣꯛꯐꯝ ꯌꯨꯝꯁꯤꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯌꯨꯝꯁꯤꯗꯤ ꯆꯤꯡ ꯀꯥꯈꯠꯂꯦꯅꯦꯀꯣ ꯑꯣꯖꯥ ꯀꯨꯃꯥꯔꯙꯣꯟ ꯆꯤꯡꯗꯣꯟ ꯑꯣꯏꯅꯅꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯟꯒꯤ ꯂꯝ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯃꯐꯝ ꯂꯩꯔꯤꯅꯦꯀꯣ ꯂꯩꯔꯤ ꯑꯣꯖꯥ ꯂꯩꯔꯤ ꯑꯗꯨꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯅꯦ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥ ꯁꯣꯝꯒꯤ ꯃꯊꯛꯇ ꯎꯔꯤꯕ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯁꯨ ꯑꯁꯤꯅ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯁꯨꯝ ꯑꯣꯖꯥ ꯍꯣꯔꯦꯟ ꯁꯨꯝ ꯆꯪꯉꯁꯤ ꯁꯣꯟꯗꯒꯤ ꯆꯪꯉꯔꯣꯏꯁꯦ ꯑꯣꯖꯥ ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯌꯥꯝ ꯁꯥꯡꯒꯗꯣꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯆꯤꯡ ꯃꯊꯛꯅꯤ ꯑꯗꯣ ꯑꯩꯈꯣই ꯂꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯗ ꯆꯤꯡꯖꯣꯔ ꯈꯨꯟꯒꯤ ꯑꯣꯏꯅ ꯈꯨꯟ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯂꯝꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯗꯣ ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯉꯥ ꯂꯣꯏꯕ꯭ꯔꯣ ꯂꯣꯏ ꯑꯣꯖꯥ ꯑꯅꯛꯄ ꯇꯨꯔꯦꯟꯗꯤ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯑꯅꯛꯄ ꯇꯨꯔꯦꯟꯗꯤ ꯕꯣꯔꯥꯛꯁꯤꯅꯤ ꯕꯣꯔꯥꯛ ꯂꯛꯈꯤꯄꯨꯔꯒꯤ ꯕꯣꯔꯥꯛꯁꯤꯅꯤ ꯑꯆꯧꯕ ꯑꯗꯨꯗꯤ ꯑꯗꯣ ꯕꯒꯥꯒꯤ ꯈꯣꯡ ꯃꯆꯥ ꯃꯆꯥꯗꯤ ꯁꯨꯝ ꯂꯩꯖꯕꯅꯦ ꯑꯩꯈꯣꯏꯗꯨ ꯁꯤꯒꯁꯨ ꯈꯣꯡ ꯃꯆꯥ ꯑꯃ ꯂꯩ ꯂꯧꯕꯨꯛꯁꯤꯡꯁꯤꯕꯨ ꯉꯥ ꯐꯥꯕ꯭ꯔꯣ ꯉꯥꯗꯤ ꯐꯥꯗ꯭ꯔꯦ ꯑꯣꯖꯥ ꯉꯥꯗꯤ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯉꯥ ꯃꯔꯥꯡ ꯀꯥꯏꯕ ꯍꯥꯏꯕꯨ ꯑꯣꯖꯥ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯄꯤꯁꯥꯔꯤ ꯂꯩꯖꯔꯒ ꯃꯔꯥꯡ ꯀꯥꯏꯖꯔꯦ ꯑꯣꯖꯥ ꯍꯣꯏꯒꯤ ꯂꯣꯏ ꯐꯤꯁꯔꯤ ꯂꯩꯅꯕ꯭ꯔꯣ ꯁꯤ ꯑꯩꯒꯤ ꯄꯤꯁꯥꯔꯤꯅꯤ ꯑꯁꯣꯝꯗꯩꯁꯦ ꯑꯌꯥꯝꯕ ꯂꯩꯅꯕ꯭ꯔꯣ ꯁꯨꯝ ꯂꯩꯅꯩ ꯃꯁꯥꯒꯤ ꯁꯨꯝ ꯂꯩꯅꯩ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯁꯨꯝ ꯆꯥꯅꯕꯒꯤ ꯈꯣꯠꯅꯕꯒꯤ ꯍꯣꯏ ꯑꯗꯣ ꯂꯩꯖꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯖꯕꯗꯤ ꯅꯠꯆꯗꯕꯅꯤ
ꯃꯁꯤꯅꯤ ꯆꯤꯡꯖꯨꯔ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯆꯤꯡꯖꯨꯔ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯊꯥꯖꯗꯕ ꯕꯒꯥꯟ ꯂꯝꯕꯤꯗ ꯇꯥꯝꯅ ꯆꯪꯁꯤꯜꯂꯛꯑꯦꯔꯒ ꯂꯩꯕ ꯑꯣꯖꯥ ꯀꯨꯃꯥꯔꯗꯣꯟ ꯍꯣꯏꯒꯤ ꯏꯄꯥ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯅꯥꯎꯐꯝ ꯇꯥꯐꯝ ꯌꯨꯝꯅꯤ ꯑꯗꯣ ꯂꯩꯀꯥꯏꯗꯤ ꯈꯥꯏꯗꯣꯛꯄ꯭ꯔꯣ ꯆꯤꯡꯖꯨꯔꯁꯤꯕꯣ खाइदे ꯍꯥꯏꯔꯦ ꯌꯨꯝꯅꯥꯛ ꯆꯤꯡꯖꯨꯔ ꯍꯥꯏꯔꯒ 95 ꯈꯪꯅꯤꯅ ꯌꯨꯝꯅ ꯁꯨꯝ ꯈꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯈꯣꯡ ꯑꯃ ꯂꯩ ꯈꯣꯡꯗꯨꯒꯤ ꯁꯣꯝ ꯃꯥꯒꯤ ꯇꯥꯔꯤꯁꯤꯅ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯣ ꯑꯩꯈꯣꯏ ꯁꯣꯝ ꯃꯥꯒꯤꯁꯤꯅ ꯑꯗꯨꯝ ꯈꯥ ꯂꯩꯀꯥꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯣ ꯑꯗꯨꯝ ꯂꯩꯖꯩ ꯑꯣꯖꯥ ꯑꯣ ꯇꯣꯉꯥꯟꯅ ꯆꯤꯡꯅꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯀꯔꯤ ꯑꯣꯖꯥꯒꯤ ꯃꯤꯡꯗꯣ ꯀꯔꯤꯕ चंद्र कुमार ꯑꯣꯖꯥ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯍꯣꯏꯒꯤ ꯁꯤ ꯂꯣꯏꯅꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕꯅꯤ ꯑꯗꯣ ꯀꯥꯈꯠꯐꯝꯁꯦ ꯊꯥꯛ ꯀꯥꯔꯝꯁꯤ कैसे कोई रहो ꯀꯩꯅꯣ ꯇꯧꯕ ꯑꯃ ꯂꯩ ꯑꯣ ꯀꯥꯈꯠꯀꯦ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯒ ꯌꯨꯝꯁꯤ ꯂꯣꯟꯅꯔꯤ ꯆꯤꯡ ꯀꯥꯕꯒ ꯆꯞ ꯃꯥꯟꯅꯅ ꯀꯥꯔꯤꯃꯤ ꯆꯤꯡꯗ ꯂꯩ ꯆꯤꯡꯖꯨꯔ ꯍꯥꯏꯁꯤ ꯀꯔꯤ ꯑꯔꯊꯗꯤ ꯀꯔꯤꯒ ꯑꯔꯊꯒ ꯂꯩꯖꯥꯠꯂꯣ ꯆꯤꯡꯖꯨꯔ ꯍꯥꯏꯁꯦ ꯂꯩꯅꯤ ꯍꯥꯏꯕ ꯂꯩ ꯑꯣꯖꯥ ꯑꯩꯁꯨ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯁꯤꯅꯤ ꯃꯊꯛ ꯀꯥꯈꯠꯂꯒ ꯑꯗꯒꯤ ꯃꯈꯥꯗ ꯌꯨꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡꯒꯁꯨ ꯏꯟꯅꯔꯛꯏꯁꯦ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏ ꯃꯣꯏ ꯃꯌꯥꯝꯅꯁꯨ ꯏꯁꯨ ꯑꯃꯁꯨ ꯏꯟꯅꯔꯛꯏꯅꯦ ꯃꯁꯛ ꯐꯖꯩ ꯁꯤꯜꯂꯥꯎꯁꯦ ꯁꯤꯜꯂꯥꯎ ꯖꯣꯏ ꯃꯪꯒꯣꯜ ꯑꯣꯏꯔꯣ ꯉꯥꯈꯣꯅꯦ ꯅꯝꯃꯤꯡ ꯍꯥꯏꯔꯝꯃꯨꯅꯦ ꯅꯝꯃꯤꯡ ꯍꯥꯏꯔꯝꯃꯨ ꯑꯩ ꯃꯩꯃ ꯅꯁꯛ ꯑꯗꯨ ꯌꯥꯝ ꯐꯖꯔꯒ ꯃꯤꯡ ꯍꯥꯏꯔꯦ ꯃꯤꯡ ꯍꯥꯏꯔꯣ ꯈꯥꯏꯗꯦꯝ ꯅꯤꯁꯤꯀꯥ ꯀꯩꯌꯨꯝꯅꯣ ꯒꯥꯔꯤ ꯁꯥꯒꯩ ꯈꯥꯏꯗꯦꯝ ꯅꯤꯁꯤꯀꯥ ꯏꯁꯨ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯆꯤꯡꯖꯨꯔꯗ ꯑꯣꯖꯥ ꯈꯨꯔꯨꯝꯖ 무tum 닐머니 생가 ꯑꯣꯖꯥꯗꯤ ꯐꯧꯖ ꯂꯩꯕꯤꯔꯝꯕ꯭ꯔꯣ lay ꯑꯣ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯣꯖꯥ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔ ꯑꯩꯗꯤ ꯇꯁꯦꯡꯅ ꯏꯆꯥ ꯅꯨꯄꯥꯔ ꯊꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛ ꯑꯁꯥꯝ ꯄꯨꯂꯤꯁꯇ ꯑꯣꯖꯥ ꯊꯕꯛ ꯇꯧꯔꯤ ꯑꯣ ꯑꯁꯥꯝ ꯄꯨꯂꯤꯁꯇ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯉꯥꯟꯁꯦ ꯑꯁꯣꯝꯗꯩ ꯂꯥꯛꯑꯦꯕ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯗꯣ ꯐꯧꯖꯤꯗꯣ ꯑꯣꯖꯥꯒꯤ ꯃꯤꯡꯗꯣ ꯀꯔꯤꯕ ꯅꯤꯂꯃꯅꯤ ꯑꯣꯖꯥ ꯅꯤꯂꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯨꯇꯨꯝ ꯄꯨꯔꯅꯀꯥꯟꯇ ꯁꯤꯡ ꯍꯧꯖꯤꯛ ꯄꯣꯁꯇꯤꯡ ꯀꯥꯏ ꯍꯧꯖꯤꯛ ꯀꯥꯊꯜ ꯕꯒꯥꯟꯗ ꯂꯩ ꯀꯥꯊꯜ ꯕꯒꯥꯟꯗ ꯐꯩ ꯀꯔꯤ ꯑꯣꯏꯅ ꯂꯩꯔꯤꯅꯣ ꯑꯩ ꯑꯁꯥꯝ ꯄꯨꯂꯤꯁꯇ ꯂꯩ ꯑꯁꯥꯝ ꯄꯨꯂꯤꯁꯇꯣ ꯅꯠꯇꯦ ꯀꯣꯟꯁꯇꯦꯕꯜꯗ ꯂꯩ ꯀꯣꯟꯁꯇꯦꯕꯜ ꯑꯩ ꯃꯔꯥꯏ ꯀꯥꯖꯔꯛꯁꯅꯤ ꯀꯟꯅ ꯍꯣꯠꯅ ꯑꯦꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯁꯤꯅꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯍꯥꯟꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯀꯩꯅꯣꯅꯤ ꯀꯔꯤ ꯔꯦꯖꯤꯃꯦꯟꯇ ꯂꯩꯕꯤꯔꯝꯃꯤꯅꯣ I naik subjar kano naik subjar dari taruh ini ꯑꯗꯨ ꯀꯔꯤꯗꯒꯤꯅꯣꯕ ꯀꯔꯤ ꯔꯦꯖꯤꯃꯦꯟ ꯀꯔꯤ I air defense ꯏꯌꯥꯔ ꯗꯤꯐꯦꯟꯁꯇ ꯏꯃꯥꯏ ꯄꯦꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩꯁꯤ ꯂꯝ ꯂꯥꯞꯅꯁꯨ ꯏꯝꯐꯥꯜꯗ ꯍꯟꯖꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯅ ꯂꯥꯛꯆꯕꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯄꯨꯡ 2 ꯍꯦꯜꯂꯝꯃꯅꯤ 2ꯁꯨ ꯍꯦꯜꯂꯦ ꯆꯤꯡꯖꯨꯔ ꯂꯥꯛꯆꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯄꯦꯟꯖꯈ꯭ꯔꯦ ꯆꯤꯡꯖꯨꯔ ꯀꯔꯤꯝꯇ ꯋꯥꯠꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯒꯤ ꯂꯩꯔꯤꯕ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯆꯤꯡꯗꯣꯡꯗ ꯂꯩꯔꯒ ꯇꯧꯗꯅ ꯃꯌꯥꯝ ꯑꯣꯖꯥ ꯀꯨꯃꯥꯔꯗꯣꯅ ꯑꯩꯕꯨ ꯀꯧꯕꯤꯔꯛꯄ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯗꯅ ꯆꯤꯡꯖꯨꯔꯕꯨ ꯈꯪꯖꯕ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯑꯩꯒꯤ ꯆꯤꯡꯖꯨꯔꯒꯤ ꯄꯥꯎꯗꯝꯁꯤ ꯌꯨꯝ ꯑꯃꯇꯪꯒ ꯆꯠꯈꯤꯁꯤꯔꯥ ꯑꯣ ꯐꯔꯦ ꯌꯨꯝ ꯑꯃꯇꯪꯒ ꯆꯪꯉꯨꯒꯤꯁꯦ ꯑꯗꯨꯗ ꯐꯅꯤ ꯆꯠꯂꯁꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨ ꯌꯨꯝ ꯑꯃꯇꯪ ꯆꯪꯉꯨꯁꯦꯅ ꯂꯥꯛꯄꯗ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯑꯝꯗꯣꯔꯦ ꯆꯤꯡꯖꯨꯔꯒꯤ ꯑꯃꯇꯪ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ LP ꯁ꯭ꯀꯨꯜ ꯃꯁꯤ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯑꯣꯏꯔꯝꯃꯦꯌꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯕꯪꯒꯥꯂꯤ ꯃꯤꯗꯤꯌꯝ ꯑꯣꯏꯗꯅ ꯑꯇꯩ ꯑꯇꯣꯞꯄ ꯕꯒꯥꯟꯒꯤ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯇꯝꯃꯦꯌꯦ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯀꯨꯃꯥꯔꯗꯣꯟ ꯍꯣꯏ ꯍꯧꯔꯛꯄꯅꯤꯅ ꯉꯁꯥꯏ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯏꯁꯇꯥꯕ꯭ꯂꯤꯁ ꯆꯍꯤ ꯏꯕ꯭ꯔꯥ 1970ꯅꯤ ꯑꯣꯖꯥ ꯑꯣ 1969ꯗ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ LP ꯁ꯭ꯀꯨꯜꯅꯤ ꯃꯁꯤꯃꯛ ꯈꯛꯇꯅꯦ ꯍꯥꯏꯌꯦ ꯆꯤꯡꯖꯨꯔ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅ ꯃꯩꯇꯩ ꯈꯨꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯁꯤꯃ ꯎꯠꯆꯔꯝꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯍꯜ ꯑꯃꯒꯤ ꯌꯨꯝ ꯑꯃꯨꯛꯇꯪ ꯆꯪꯖꯔꯝꯃꯒ ꯉꯁꯤꯒꯤ ꯆꯤꯡꯖꯨꯔ ꯀꯣꯏꯖꯔꯛꯄꯒꯤ ꯊꯧꯔꯥꯡꯁꯤ ꯈꯣꯡꯆꯠꯁꯤ ꯂꯣꯏꯁꯤꯟꯖꯔꯦ दान तौजबनी ꯕꯣꯟ ꯇꯔꯥꯄꯨꯔ ꯂꯥꯞꯄꯦ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ ꯍꯪꯒꯠ ꯍꯟꯗꯥ
ꯀꯣꯂꯦꯖ ꯇꯝꯕ ꯌꯥꯏꯕ ꯀꯥꯕꯨꯒꯜ ꯖꯥꯏ ꯖꯥꯏ ꯁꯤꯗꯤ ꯍꯪꯒꯠꯂꯟꯗ ꯀꯣꯂꯦꯖ ꯇꯝꯕ ꯌꯥꯕ ꯀꯩꯅꯣ ꯂꯩꯇꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩ ꯆꯤꯡꯖꯨ ꯂꯥꯛꯆꯕꯒꯤ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯉꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ ꯁꯤꯡꯖꯨꯔꯗꯒꯤ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯗꯥ ꯀꯥꯟꯗꯤ ꯇꯤ ꯒꯥꯔꯗꯦꯟ ꯂꯣꯝꯗ ꯊꯣꯛꯆꯔꯛꯑꯦ ꯉꯁꯥꯏ ꯗꯕꯝꯄꯨꯔ ꯕꯣꯟꯇꯥꯔꯄꯨꯔ ꯂꯣꯝꯗꯩ ꯂꯥꯛꯆꯔꯒ ꯕꯗꯝꯄꯨꯔ ꯐꯥꯎꯔ ꯆꯪꯉꯛꯄꯗꯨ ꯆꯥ ꯕꯒꯥꯟ ꯂꯝꯕꯤꯗ ꯀꯤꯂꯣꯃꯤꯇꯔ 2.5 ꯆꯪꯁꯤꯜꯂꯛꯑꯒ ꯑꯄꯨꯕ ꯕꯒꯥꯟ ꯃꯔꯛꯇ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯖꯕ ꯂꯝꯕꯤꯗ ꯆꯪꯉꯛꯄꯗꯅꯤ ꯑꯗ ꯍꯧꯖꯤꯛꯅ ꯁꯣꯝꯗ ꯕꯤꯅꯥꯀꯥꯟꯗꯤ ꯇꯤ ꯏꯁꯇꯦꯠ ꯂꯣꯝꯗ ꯊꯣꯛꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯖꯨꯔꯒꯤ ꯈꯨꯟ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏꯒꯤ ꯕꯪꯒꯥꯂꯤꯁꯤꯡꯒꯤ ꯗꯦꯁꯋꯥꯂꯤꯁꯤꯡꯒꯤ ꯈꯨꯟ ꯑꯆꯧꯕ ꯃꯌꯥꯝ ꯀꯤꯂꯣꯃꯤꯇꯔ 2-3 ꯂꯣꯝ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯆꯥ ꯕꯒꯥꯟꯒꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯂꯝꯕꯤꯁꯤ ꯕꯒꯥꯟ ꯃꯅꯨꯡꯒꯤ ꯉꯁꯥꯏ ꯆꯪꯉꯛꯄꯗ ꯊꯦꯡꯅꯔꯛꯄ ꯄꯤꯁꯛ ꯄꯤꯛꯄ ꯂꯝꯕꯤꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯆꯧꯕ ꯍꯧꯖꯤꯛ ꯋꯥꯏꯗꯅꯤꯡꯒꯤ ꯃꯁꯤ ꯄꯥꯛꯊꯣꯛꯄꯒꯤ ꯐꯖꯅ ꯁꯦꯝꯒꯠꯂꯛꯄꯒꯤ WBM ꯂꯧꯗꯅ ꯊꯧꯔꯥꯡ ꯇꯧꯔꯕꯅꯤ ꯁꯤ ꯕꯒꯥꯟ ꯌꯥꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯁꯣꯝꯗ ꯆꯠꯂꯒꯅ ꯂꯝꯕꯤꯁꯤ ꯈꯔ ꯑꯩꯈꯣꯏꯒꯤ ꯕꯤꯅꯥꯀꯥꯟꯗꯤ ꯌꯧꯕ ꯅꯛꯑꯦ ꯕꯤꯅꯥꯀꯥꯟꯗꯤ ꯌꯧꯔꯒꯗꯤ ꯂꯛꯈꯤꯄꯨꯔ ꯑꯣꯏꯁꯅꯨ ꯐꯨꯂꯦꯔꯇꯣꯜ ꯑꯣꯏꯁꯅꯨ ꯁꯤꯜꯆꯔ ꯑꯣꯏꯁꯅꯨ ꯑꯗꯨ ꯁꯣꯝꯗꯒꯤ ꯆꯠꯂꯒꯅ ꯅꯛꯄꯒꯤ ꯚꯥꯕꯅꯦ ꯍꯧꯖꯤꯛ ꯕꯤꯅꯥꯀꯥꯟꯗꯤ ꯇꯤ ꯏꯁꯇꯦꯠꯅꯤ ꯑꯩꯈꯣꯏ ꯇꯤ ꯏꯁꯇꯦꯠꯀꯤ ꯃꯅꯨꯡꯗ ꯆꯠꯂꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏ ꯉꯁꯥꯏꯒꯤ ꯕꯒꯥꯟꯒꯤ ꯃꯔꯛꯇ ꯆꯠꯂꯛꯄ ꯂꯝꯕꯤꯗꯨꯗꯤ ꯄꯤꯁꯛ ꯄꯤꯛꯄ ꯂꯝꯕꯤ ꯑꯣꯏꯅ ꯇꯧꯏ